ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖꯅ ꯂꯤꯡꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧ ꯄꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯋꯤꯛ ꯀꯥꯜꯂꯨꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯃꯥꯒꯤ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯂꯥꯁ ꯏꯌꯔꯗꯒꯤ ꯃꯥꯒꯤ ꯄꯤꯜꯒ꯭ꯔꯤꯃꯦꯖꯀꯤ ꯈꯣꯡꯆꯠꯁꯤꯗ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯕ꯭ꯔꯤꯟꯗꯥꯕꯟ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯆꯠꯆꯔꯨꯔꯦ ꯑꯗꯨꯒ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛꯇ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯄꯟꯖꯔꯕꯗ ꯔꯥꯃꯥꯅꯨꯖ ꯗꯥꯁꯁꯨ ꯃꯥꯁꯨ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯈꯤꯇꯪ ꯃꯥꯒꯤ ꯇꯥꯏꯝꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯁꯤꯒ ꯑꯃꯨꯛ ꯆꯥꯟꯅꯗꯕ ꯑꯗꯩ ꯀ꯭ꯔꯤꯁꯅ ꯖꯟꯃꯁꯨ ꯇꯧꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯊꯪ ꯇꯥꯔꯛꯄ ꯋꯤꯛꯇ ꯁꯣꯏꯗꯅ ꯑꯃꯨꯛ ꯔꯦꯖ꯭ꯌꯨꯝ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯏꯟꯇꯔꯦꯁ ꯄꯤꯔꯛꯄꯒꯤ ꯍꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯗꯣ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯄꯨꯝꯅꯃꯛꯅꯁꯨ ꯑꯃꯨꯛꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯩ ꯌꯦꯡꯖꯔꯤꯉꯩꯁꯤꯗ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯠꯂꯨꯕꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩꯍꯥꯛ ꯍꯟꯗꯛꯀꯤ 2024 ꯆꯨꯝꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ 24ꯁꯤ ꯀ꯭ꯔꯤꯁꯅꯒꯤ ꯀ꯭ꯔꯤꯄꯥ ꯃꯊꯪ ꯁꯨꯝ ꯐꯪꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯇꯧꯖꯔꯛꯄꯁꯤ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯤꯅ ꯃꯐꯝꯗ ꯖꯒꯟꯅꯥꯊ ꯈꯦꯇ꯭ꯔ ꯃꯊꯪ ꯄꯨꯔꯦ ꯑꯩ ꯆꯍꯤꯁꯦ ꯁꯤꯗ ꯑꯩꯅ ꯄꯤꯜꯒ꯭ꯔꯤꯃꯦꯖꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯈꯜꯗ ꯌꯥꯝ ꯂꯩꯕꯁꯤ ꯃꯣꯏꯅ ꯏꯆꯥꯁꯤꯡꯅ ꯎꯔꯕ ꯖꯥꯠꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯂꯣꯏꯔꯒ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯃꯨꯛ ꯂꯥꯛꯇꯅ ꯔꯤꯁꯤꯀꯦꯁꯇ ꯑꯗꯨꯒ ꯔꯥꯙꯥꯀꯨꯟꯗꯗ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯊꯣꯛꯎꯔꯀꯥꯟꯗ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤꯒꯤꯗ ꯑꯃꯨꯛ ꯑꯩꯁꯦ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯃꯦꯔꯤꯀꯥꯗꯨ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯑꯩ ꯍꯟꯗꯛꯀ 3ꯔꯛ ꯁꯨꯕꯅꯤ ꯑꯩꯅ ꯚꯤꯖꯤꯠ ꯇꯧꯖꯕꯁꯦ ꯑꯗꯣ ꯍꯟꯗꯛꯀꯤꯗ ꯑꯩꯅ ꯌꯥꯝ ꯁꯔꯀꯥꯁꯇꯤꯛ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯣꯛꯄ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯈꯪꯍꯧꯗꯅ ꯁꯔꯄ꯭ꯔꯥꯏꯖꯤꯡ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯉꯛꯄ ꯁꯤ ꯑꯩꯉꯣꯟꯗ ꯈꯔ ꯊꯣꯛꯏ ꯁꯤ ꯚꯒꯕꯥꯟꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯃꯔꯝꯗꯤ USꯁꯤꯗ ꯑꯩꯅ ꯊꯥꯖꯗꯕ ꯇꯦꯝꯄꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯅ꯭ꯌꯨ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯡꯅ ꯆꯠꯂꯦ ꯑꯗꯨꯒꯤ ꯃꯃꯥꯡꯁꯤꯗ ꯀꯥꯂꯤ ꯃꯟꯗꯤꯔ ꯑꯆꯧꯕ ꯑꯃꯃꯨꯛ ꯃꯟꯗꯤꯔꯁꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯂꯥꯏ ꯄꯨꯝꯅꯃꯛ ꯂꯦꯡꯁꯤꯜꯂꯒ ꯂꯩꯕ ꯑꯉꯛꯄꯗ ꯑꯩꯒꯤ ꯗꯔꯁꯟ ꯇꯧꯖꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯍꯅꯨꯃꯥꯟꯒꯤ ꯇꯦꯝꯄꯜꯁꯤꯗꯤ ꯈꯤꯇꯪ ꯅꯛꯄ ꯃꯔꯝꯗꯒꯤ ꯑꯩꯅ ꯏꯕꯦꯝꯃ 3ꯂꯛꯇꯗꯤ ꯁꯨꯁꯤ ꯍꯥꯏꯕꯁꯦ 3ꯔꯛꯇꯤ ꯁꯨꯖꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯁꯨ ꯑꯩ ꯃꯣꯏꯗꯤ ꯊꯥꯡꯖ ꯑꯩꯈꯣꯏꯒꯤꯅ ꯃꯅꯤꯄꯨꯔꯗꯅ ꯂꯩꯕꯥꯛꯄꯣꯛꯄꯒ ꯏꯔꯥꯏꯒ ꯇꯧꯋꯦ ꯑꯗ ꯃꯣꯏꯒꯤꯗꯅ ꯀꯩꯅꯣ ꯊꯥꯡꯖꯒ ꯂꯩꯕꯥꯛꯄꯣꯛꯄ Tuesdayga ꯁꯦꯇꯔꯗꯦꯒ ꯑꯗꯨꯅ ꯁꯦꯇꯔꯗꯦꯁꯤ ꯍꯌꯦꯡꯁꯦ ꯚꯒꯕꯥꯟꯒꯤꯗ ꯑꯃꯨꯛ ꯑꯩꯕꯨ ꯈꯔ ꯄꯨꯕꯤꯔꯣ ꯅꯣꯏ ꯁꯪꯉꯒꯗꯤ ꯁꯦꯇꯔꯗꯦꯁꯤ ꯈꯔ ꯃꯤꯠ ꯃꯥꯏ ꯄꯥꯡꯉꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯤꯅ ꯑꯃꯨꯛ ꯏꯆꯥꯁꯤꯡꯁꯦ ꯑꯩ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯂꯤ ꯍꯦꯛꯇ ꯄꯪꯄꯨꯗ ꯄꯨꯕꯁꯨ ꯌꯥꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯍꯅꯨꯃꯥꯟꯒꯤ ꯀꯩꯅꯣꯗꯒꯤ ꯑꯃꯨꯛ ꯅ꯭ꯌꯨ ꯕ꯭ꯔꯤꯟꯗꯥꯕꯣꯟꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ 6ꯅꯤ ꯂꯩ ꯑꯗꯨꯗꯗꯤ ꯀꯩꯒꯤꯅꯣꯗ ꯒꯥꯔꯤꯅ ꯊꯧꯕꯗ ꯄꯨꯡ 6 ꯊꯧꯏ ꯏꯆꯥꯅꯨꯄꯤꯅ ꯊꯧꯔꯒ ꯑꯩꯒ ꯏꯁꯨ ꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯇꯤꯔꯊꯗꯨ ꯑꯗꯨ ꯏꯁꯨ ꯄꯨꯁꯤꯌꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯆꯠꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯈꯔ ꯑꯗꯨꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯈꯤꯇꯪ ꯔꯤꯒꯨꯂꯔ ꯅꯥꯏꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯊꯤꯕꯤꯄꯨ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯍꯥꯏꯕ ꯑꯁꯤ ꯍꯦꯟꯃꯟꯗꯅ ꯃꯌꯥꯝ ꯇꯥꯕꯤꯅꯤꯡꯉꯝꯃꯣꯏ ꯃꯁꯤꯁꯨ ꯑꯩꯅ ꯊꯦꯆꯔꯒꯤ ꯃꯔꯝꯁꯤꯗ ꯑꯣꯖꯥ ꯇꯣꯝꯕꯤꯅ ꯏꯕ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ
Nongmai Pandit na ibiba Manipuri theater gi warol se phongba su chachai wajana su pibirei pa su khara pajagre adubu ai gi hek ai bu yo pirakpa ai gi papung haipa tare aina di idhoni adu aina papung adum kauje papung sinna ai se angang oringai dagi MDU gi lila se yam yeng hanlakpa ai thanana te akhoi angang mayam gi phambam ama lei ana MDU se ai ga tasing adum oiraga lakpasina मागी MDU से अइना कॉलेज कारको मतमदा हंगचै MDU से कमाइन तौरमगे मणिपुर ड्रामा से कमाइन तौगे हाइबदा माना खुंबिरम पाखुम से मसिना अइना नोमतदी मयाम दा अइना शेयर तौजेबसि करीना मपुंगदि फादे अदुदि कमाइन तौने हाइदना माना MDU से कमाइन हौरई हाइबगी वाडी से अइ लिबिरगे ना MDU सिदा खोसे फमुंगा थारगा मोंपा अमगी मथक्ता फंबा मतंगी वारीनी अखोइना MDU गी लीला मयाम यंगजरपसे निंगोल यंगजै अदगी रामे छुमती अदगी कामोमोतिला नखुत्का निकपा निंगोल पाटू अदे सुमाइ तौजना लीला मयाम से सुम अखोइसे अंगांगोंगेदे यंगपा हाइजबा तारे मतमसिदा अइना लारिक से उंग पाखले को सही मरफुगी मयानी आइसु हिजि अदे लाइसी सुम पाखलकपसिदा थेचरगी मरमसिदा ओजा तोंबी नोंगाइ पंडित ने इबिरकपसिदी मनुंगदा अइना खरादि लौखचगरे अमानिदि अदुबु अइना आइबु योपिरकपा पाबुंग सिगिदमक्ता कैगुंबा खरादंग अइना फोंगोंगनिंगबसिदि मपुंग फाफादबा अदुबु अइना हंदकी इचानुपिगिदा चलमदाइगी सिदा अखोगी इचा इबुंगो Sorokaibam Sarachandra Imoza Mungsiam Nungsi Masi Pabung Lolitogi Akwedi Pabung Lolito Hadi Akwegi Pabung Sigamatau Sanabani Aduna Pabung Haidana Koibu Pambam the Hogger Kuchama Pusan Bibache A with the Pong Sing Jadi Madugi Masu Ibungo Sorokaibam Sarachandra Imoza Sina मागी लारिक खंगौदना अइना चलमदागी मतमसिदा सिमदी अइना मणिपुरी थिएटर की वारोल सिमदी पैकिंग तौबदा हापबा अदुगा खंगौदना सोरोखाइबम लोलित सिंहा मणिपुरी थिएटर की लमयानबा अमा हाइबा अचौबा लारिक सिमगा अदुगा इबुंगो सिना मसु इबुंगो सिना इमोमचा सिना इबा इथमोय नुंगदगी हाइबा लाइक अनि से थासु लोइन थाइ अदु अनि मक्से अइंगोंदा खंगौदना गिफ्ट पिबिरकपा हाइतारे अदुना मरम ओइदना अइना ngसागी थिएटर की मरमदे इपापादबदो आइगी सब्जेक्ट सिंगि सुम तासिंगी तौबा याम लोइना मपुदि ngamba नत्रगसो अर थिएटर की मरम सिदा मपुंग फाना अमता आइहि पादबसिदा आइ चलमदाइ सिदने को चतकदौ नुमिता उबु ओइरमालेने इबुंगोरेंगा अमदो अदुगा सुमाइना लाइक अनि सिदंग पिजरमगे हारगा वारिसु साजा होद्रे अदगी अइना लाइक से हांदोगा US यौरगा इबुंगो इमोमचागी सिबु माइसी थमोय नुंगदगी हारे याम नुसिदौ मालेना सि अमु येंजरे अदुगा सि पाबुंग लोलितोगी इरुबा मतमदा येंगुबा मतमदा अइना पामजबा थिएटर की मरमसिदा कुपसन्ना मसिबु अमु इरंबसिना कनानो हाबदा डॉक्टर अथोपम खोल चंद्र हाइसिना आइने इपादौना यूनिवर्सिटी दा कनो ai nungdanga thenga akanda chega yengbadagi lakmina badaga makok thangba nupamcha se masi doctor ek phangdana mai hona bakan base sina mu pabung sorokhaibam pabung lolito sigi manipur theater gi lamyan ba ama haiba larik se mana iba oiram aduga masigi inspire tawbadi pabungi masu adai pabungi thanamba masa singa inspire tawiraga haiba ikwa haitare aingonda कनो मा वजादि कौबनी माना इथोपसिना कई मरमगी इरी नोइना हाबदा मासे अगांग ओइनेदगी ड्रामागी सुम खरा यावबोय मेकअप निग हाय अदु तौगे अखोय चटपगसे सुम उइयेबा लीलागा यावबगादि आइदि अमतदि उरक्त्रे अदु खोलचंद्रसिना डॉक्टर अथोपम खोलचंद्रसिना इबा ओइरमे आई USA यौबदा इसागी मयुमदा हे यौबदगी लारिचे आई पाबा होजरे खोलचंद्र की मरमदसु ओजा तोंबीना याम फजना हेक हाइजोरकपसिदा इरी सिमसि याम फजै अखोय हुजिकांगी आंगांगसिंगना माय करियर सेम मतमदा याम तमजेनिंगाय ओइबा यावदी सिमसु आइना पाथोकजगे
aduga ibungo soro khaibam Sharachandra imochagi lai chimana mu mathangda seniority do lai guru singsi hana ucharaga tawjage hanana ibungo gi lai chidi aina khwai khibikta de ai uchage yam nungsiba lai ni aduga ithamoi nungdegi haiba adu mingthori sisu nungsiba aduga ibungo gi photo amasu ma kunsi wari sida yaure masimana mathangi lakpa serida ya soidana maki pajarakani adu ngasidi khitang lairik ani si combine tawdore aina khoi ki pabungsi kanano na haibabu khomdram IP na myamna lebak yamna khangna bibani ade hirang khuding maka adu magi su aja nongmai pandit na yam phajaba warol lama masida thambirami simasu aina combine tawraga usanengba adu ahanba maktada aina larik oina phanggiba Manipur theater gi lamyan ba pabung lolito gi si hana ai hodokjage amuka usari ahanba maktada Sorokhaibam lalit amasung aiba gi maramda wahi khara si kanana ibira panoina haibabu oja nongai pandit na ibira pa aduga aina mathangda usaga dorida larik sisu nongai pandit na ibira ga phongbira pa theater gi maram sidadi yamna mamuta na nei nabire adna ai sana kan pajaga do basaru se haujarak lage ahan bada Sorokhaibam lalit haibase akoina pabung lolito haina matamdura pronounce tawje pabung aina dum kowi lilai yang bachapa matamda su pabung na khutsamdana pusanbiba ka jogojo imita changsang ujari amasung aiba gi maram aiba gi Kholchandra se sigi maram da wahai khara oja tombina phajana takpi simtanga ai hana pathokjage aigi silari asigi Manipuri theater gi lamyan ba ama Sorokhaibam lalit wahujok nachade thagat waheni larika sibu ibiriba aigi nuksijaraba satra ojagi satra ni aichu ojagi satri ni satra athopam Kholchandra bu thagat jabani ojane ibiri se mahak Manipur University Manipuri Department Kanchipuda aike ikhada ojagi makhada MPhil amasung PhD tawkiba research scholar amani mahokcha mana ingonda larik asigi wahujok aba ibinaba haibirakhi aiki lairik nambagi asinba matam thopana ibangam dabatare haijaki adudagi lairiki wahaujo oina ijadre maru oina aibagi maramda aina khangjaba khara ijabani aidi si iri si maram sidi Kholchandra gi maramda ni Kholchandra si kanano aibabu Sorokhaibam lalit ki theater gi maramda phongjok tana ibire ise masigi aiba ibungo sini mahana Manipuri theater tawriba mapung oiba khudol asi karino haibadu puthokna bahotna jabani larik asi akopa maroldi larik asi pabiraga khangbigeni miyam punamak tapabina bahajari ojan request tawrini ojana kenota akhogi larik ngaujaba se aina larik asibu ibiriba Dr. A Kholchandra bu thagat jabagi maram asi yamna chammi aigi chhatra mani haiduna thagat jaba sunachade maramdi asini Kristagi lisingama samapan sumna anida Bangla natak Prabhas Milan chanaduna Manipur Phambak Lilagi yumpham thon ba hokibadagi ngasi phawba chahi chama kungi sanglaba matam asida pak chawraba ina khullaba masa mareng phallaba magul leiraba makhal mathen suraba Manipuri theater gi chawraba pukai amadi leire Manipuri gi natakala theater art lila iba director mai phijel eke makeup babok hililang liba kangbu media asina tingba kaya asina makal kaya lekre ahongba amasung anauba jel kaya amasulakre amasung hojik phawba leptana chathariba sai khraba Manipuri night kalagi kallaba isel amani malemda masak takpa ngamliba Manipur ri theater ni Manipurda hojik leiriba atai art form sing haibadi jagoi isai saitya thangta phisalonsa asina singba mayam asidagi
มณิปูรีนาฏกลานะควายดกิสาวเฮลิฮอร์ปดกินังอสิพาวดเลคริบาลีลาอิบสิงดีเรคเตอร์สิงแอคเตอร์สิงลีลาพุทโธปดสังลิบากลาการสิงมาชุงatay miyuising Manipur pumbada laiba theater gi sangsang kaya da yauriba membersing lairi haiba haitaba naha ahan lila kumba kumdaba kala siwu nungsiduna chen chong liba sing asina singba kaya masu laikre kaya mana masak khangbidana nongga khre tegidre onthong na chaw khre onthong na yam khre Manipuri natakala di maha samudra gi masak adubu awabadi asuk chaw raba Manipuri natakalaagi maramda yamna phajaba mawung chana marichumna changkhona nainaba misak critic scholar nainaroidi yamna tangna tholi khara laitabadi nate laiba khara ase khuthek-tuna paba yai masing yamna li matang asida panba yabadi jagoi isai saitagi masing wate haina loba yai nahana sauraba Manipuri theater di itihas ama puthok pa yarabani lila iba masung director singi miyang wakal makoy lila mai style technique lila makal amasung lakliba ahong basing asidi maramda tokai ba larit kaya iba yarabani punamag ase mitta uba phanglakta bada thamuy nungai taba phawa loina na nung sa thiba amasu pogle matamgi layambina nangwanda sijinaba natana upay lekte MK Binodini nan kathina kanna lawjakiba kanada sinaramga ni pirala se asinumba sireba tanphamasida Dr. Athopong Kholchandra na yamna wana honaduna Manipur gi maming chatlaba theater gi lamyanba director lila iba actor amasung MDU linkhatpada achaupa thodang lawkhiba Sorokhaibang Lolito Singhagi Lisinga Machanipan Maudrani Choidagina, Lisinga Machamapan Yankay mga pawa. Punsi amasung mahaki tabaki maramda like macha ama idu na putolakpa tengnabada yamna nungay ba paw. Marubumida marudyan tengnabagum na nungay, larik asike apapata magundi apapasinga lepigadabani. Ay gidi Manipuri theater gi nainaroy ama tolakpa ujabada nungay ba punggok sabani, maram asinani. Wahaudo ibagi mahuta thagat wahai oina ijariba samna Manipur theater gi nainaroy kaya thoaning badagi kwakilan bawo masenjabani thopiralo omla pudana habiri miyamda pawgeliba masagi chahi humpundo shuraba pokpana January tang 13 1959 kol masasini Nangthem Pukri Mapan Impal Larik Asibu Idiba Dr. Athopong Kholchandra Mipi Kusumui Makok Chok Tak Tawi Yang Bada Mishon Mali Masagi akan ba personality choy na yaw de ingi tapi kwa kan nangang de mingon da lanjada ba chumna sasaba bakti be ba yamna phajaba yamna no kwa mishak amani my personality se mishon ama ujar ba su nung da di mai hongna sak pangamba yamna khang kan ba mishak amani haibase magi punsigi nainaraba matungda khangba ngami Dr. Kholchandra angakpa mishak amani magi punsiwari khangbada nungairaba novela mapabagi mahaw adu phangbiba yai yarabadi isagi punsiwari ama ibina ba hajeri miyamda sina mahang masimanaw nipangi manungda nupa ani nupi taru mari suban nupa dana ahanni adi nupi taru chopo matungda magi angang ngegi punsi awana kayada nathallaba awabagi masakni lairaba imunga magi awama langlak misak amasuni Mama mapana masa mayam thak na bohon bada awa kaya mayom naki maduda Kholchandra gi angang ngagi punsi amasung mahing masung tamlak pagi matang ya ning bathung da ba nena ta da ba sarang na ba kangkhong sai ba hai ba dusu oiki apopa tomba cheki yum saba mistri amani pikli ba masanupa Kholchandra da mapa Kholchandra na mapagi matung induna jiwali oiraki horopagi wari Khanduna yengbiyu yugali tabaksi kai no chek honba chamba pot puthok pusin toba mathang da kasapa ta leiba janata tailoring house fritu ba mutam fritu duna pasha tan na ba hona ki oi khide
ꯑꯗꯨꯗꯒꯤ ꯇꯥꯛꯌꯦꯟꯗ ꯂꯩꯕ ITIꯗ ꯗ꯭ꯔꯥꯐꯠꯁꯃꯦꯟ ꯃꯦꯀꯥꯅꯤꯀꯦꯜ ꯑꯃꯨꯛ ꯇꯝꯃꯤ ꯁꯥꯏꯀꯜ ꯑꯃ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯋꯥꯡꯈꯩꯗꯒꯤ ꯇꯥꯛꯌꯦꯜ ꯇꯥꯟꯅ ꯈꯣꯡꯅ ꯆꯠꯇꯨꯅ ꯇꯝꯃꯤ ꯃꯃꯥꯟꯅꯕꯅ ꯎꯈꯤꯅꯤ ꯈꯪꯈꯤꯅꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕꯗꯒꯤ ꯂꯩꯔꯛ ꯐꯥꯎꯗꯨꯅ ꯂꯧꯕꯨꯛ ꯁꯝꯗꯨꯅ ꯆꯠꯂꯤꯕꯅꯤ ꯇꯃꯦꯡꯂꯣꯡꯗꯁꯨ ꯃꯇꯝ ꯈꯔ ꯗ꯭ꯔꯥꯐꯠꯃꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯔꯤꯒꯨꯂꯔ ꯄꯣꯁꯠ ꯅꯠꯇꯕꯅ ꯆꯍꯤ ꯐꯥꯗꯅ ꯊꯕꯛꯇꯒꯤ ꯇꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛ ꯏꯁꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯏꯁꯩꯁꯨ ꯈꯔ ꯈꯔ ꯁꯛꯄ ꯉꯝꯃꯤ ꯃꯊꯪꯗ ꯏꯁꯩ ꯄꯥꯝꯖꯕꯗꯒꯤ ꯒꯣꯔꯃꯦꯟ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯗ ꯏꯁꯩ ꯑꯃꯨꯛ ꯇꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯤꯡ ꯆꯠꯄ ꯀ꯭ꯂꯥꯁꯤꯀꯦꯜ ꯁꯩꯁꯛꯄꯁꯤꯡ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯑꯣꯖꯥ ꯀꯨꯃꯥꯔ ꯏꯕꯣꯄꯤꯁꯛ ꯇ꯭ꯔꯤꯅꯥꯊ ꯈꯨꯔꯝꯕꯅꯆꯤꯡꯕ ꯏꯁꯩ ꯁꯛꯄꯗ ꯈꯣꯟꯕꯥꯡ ꯑꯣꯏꯅ ꯌꯥꯎꯕ ꯆꯠꯂꯤ ꯈꯣꯟꯕꯥꯡꯕ ꯍꯥꯏꯅ ꯑꯃ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯒꯣꯇꯥꯟ ꯃꯆꯥꯒ ꯈꯤꯡꯕ ꯑꯃ ꯂꯩ ꯁꯤꯟꯐꯝ ꯑꯃ ꯑꯗꯨꯁꯨ ꯃꯍꯥꯛ ꯏꯁꯩ ꯁꯛꯄ ꯀꯂꯥꯀꯥꯔ ꯑꯃꯗꯤ ꯑꯣꯏꯕ ꯉꯝꯈꯤꯗꯦ ꯑꯗꯨꯗꯒꯤ MDUꯒꯤ ꯗ꯭ꯔꯃꯥ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯃꯦꯀꯞ ꯑꯃꯨꯛ ꯇꯝꯃꯤ ꯑꯁꯨꯝꯅ ꯈꯔꯨꯡ ꯃꯐꯝ ꯆꯥꯗꯕꯒꯨꯝ ꯅꯦꯅ ꯇꯥꯗ꯭ꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕ ꯃꯑꯣꯡ ꯑꯃꯗ ꯄꯨꯟꯁꯤ ꯂꯦꯜꯂꯛꯈꯤ ꯃꯍꯥꯛ ꯁꯥꯏꯟꯁꯀꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅꯗꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯥꯔꯠꯁꯇ ꯑꯣꯟꯊꯣꯛꯇꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯏꯀꯣꯅꯣꯃꯤꯛꯁ ꯂꯧꯗꯨꯅ BA ꯄꯥꯁ ꯇꯧꯈꯤ ꯑꯗꯨꯗꯒꯤ ꯏꯂꯤꯃꯦꯟꯇꯔꯤ ꯃꯅꯤꯄꯨꯔꯤ ꯑꯃꯨꯛ ꯂꯧꯗꯨꯅ ꯄꯩꯈꯥ ꯊꯥꯔꯕ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯥꯕꯗ 1985ꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯟꯆꯤꯄꯨꯔꯗ MA ꯃꯅꯤꯄꯨꯔꯤ ꯇꯝꯈꯤ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯊꯪ MPhil ꯑꯃꯗꯤ PhD ꯐꯪꯈꯤ MA ꯇꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯦꯠ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯌꯥꯠꯄ ꯉꯝꯖꯈꯤ ꯃꯥꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯨꯔꯕ ꯄꯨꯟꯁꯤ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯃꯃꯩꯗ ꯃꯅꯤꯄꯨꯔꯤ ꯊꯤꯌꯦꯇꯔ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌꯗ ꯈꯣꯡꯗꯥꯕ ꯍꯧꯔꯛꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅꯤ ꯀꯅꯥꯅ ꯇꯝꯕ ꯉꯝꯒꯅꯤ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯩꯗ ꯏꯔꯝꯕꯁꯨ ꯌꯥꯏ ꯄꯨꯟꯁꯤꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯈꯣꯜꯆꯟꯗ꯭ꯔꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯀꯅꯥ ꯈꯪꯍꯟꯗꯅ ꯈꯥ ꯆꯤꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯈꯤꯕ ꯑꯁꯤꯅꯤ ꯃꯍꯥꯛ ꯀꯞꯆꯦꯠ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯏꯔꯥ ꯆꯦꯟꯈꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯄꯅꯥꯒꯤ ꯃꯤꯠꯅ ꯁꯥꯖꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ ꯈꯣꯜꯆꯟꯗ꯭ꯔꯒꯤ ꯄꯨꯟꯁꯤꯗ ꯁꯥꯍꯤꯇ꯭ꯌ ꯑꯃꯁꯨꯡ ꯀꯂꯥꯕꯨ ꯄꯥꯝꯖꯅ ꯁꯥꯒꯣꯟꯅꯔꯛꯄ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯀ꯭ꯂꯥꯁ 8 ꯇꯝꯂꯤꯉꯩꯗ 1982ꯗ ꯃꯥꯅ ꯏꯕ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯀꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯃꯦꯒꯥꯖꯤꯟꯗ ꯍꯥꯞꯈꯤ ꯃꯗꯨ ꯃꯈꯣꯏꯒꯤ ꯑꯣꯖꯥ RK ꯁꯣꯔꯅꯖꯤꯠꯅ ꯊꯥꯒꯠꯄꯤꯈꯤ ꯃꯥꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯒꯨꯟ ꯑꯁꯤ ꯃꯇꯥꯡ ꯆꯥꯅ ꯐꯣꯡꯗꯣꯛꯐꯝ ꯈꯪꯗꯕꯗꯒꯤ ꯅꯝꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯁꯦꯟꯠ ꯖꯣꯔꯖ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯆꯍꯤ 10 ꯍꯦꯟꯅ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯅꯤ ꯃꯇꯝ ꯑꯃꯗ MDUꯒꯤ ꯗ꯭ꯔꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯆꯍꯤ 10 ꯍꯦꯟꯅ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯤ ꯊꯤꯌꯦꯇꯔ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯈꯣꯡꯗꯥꯕ ꯍꯧꯈꯤ MDUꯗ ꯌꯥꯎꯗꯨꯅ ꯃꯊꯪ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕ ꯉꯝꯖꯔꯦ ꯍꯤꯖꯝ ꯒꯨꯅꯣꯒꯤ ꯋꯥꯔꯤ ꯃꯆꯥꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯁꯔꯀꯥꯔꯒꯤ ꯆꯥꯀꯔꯤ ꯁꯒꯣꯜꯁꯦꯝ ꯂꯟꯆꯦꯟꯕꯒꯤ ꯁꯥꯕꯟ ꯌꯨꯝꯐꯝ ꯍꯥꯏꯕ ꯂꯤꯂꯥ ꯑꯗꯨꯗꯁꯨ ꯃꯥꯏ ꯄꯥꯛꯅ ꯗꯤꯔꯦꯛꯁꯟ ꯇꯧꯈꯤ ꯈꯣꯜꯅ ꯃꯥꯅ ꯗꯤꯔꯦꯛꯁꯟ ꯇꯧꯕꯁꯦ ꯀꯣꯏꯖꯝ ꯙꯤꯔꯦꯟꯒꯤ ꯍꯤꯡꯆꯥꯕꯤ ꯆꯥꯛꯊꯥ ꯍꯥꯏꯕ ꯂꯤꯂꯥ ꯑꯗꯨꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯍꯧꯈꯤ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯅ ꯔꯥꯖꯃꯅꯤ ꯑꯌꯦꯛꯄꯝꯒꯤ ꯉꯥꯛꯄꯤꯒꯅꯤ ꯂꯤꯂꯥ ꯏꯙꯧꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯗꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯈꯤꯕ ꯂꯤꯂꯥ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕ ꯂꯤꯂꯥ ꯑꯃꯁꯨ ꯑꯣꯏꯈꯤ ꯁꯕꯥꯟ ꯃꯨꯔꯇꯤꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯦꯔꯣꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯄꯥꯠ ꯁꯥꯕ ꯐꯪꯗ꯭ꯔꯕꯁꯨ MDUꯒꯤ ꯂꯤꯂꯥ ꯀꯌꯥꯗ ꯃꯁꯛ ꯊꯣꯛꯄ ꯄꯥꯠ ꯃꯆꯥ ꯁꯥꯗꯨꯅ ꯁꯔꯨꯛ ꯌꯥꯔꯛꯈꯤ ꯃꯊꯪ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯊꯤꯌꯦꯇꯔꯒꯤ ꯃꯤꯁꯛ ꯀꯂꯥꯀꯥꯔ ꯑꯃ ꯑꯣꯏꯅ ꯃꯁꯛ ꯈꯪꯕꯤꯔꯛꯈꯤ ꯍꯧꯖꯤꯛꯁꯨ ꯈꯪꯅꯔꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯃꯥꯕꯨ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯑꯆꯧꯕ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯈꯪꯅꯗ꯭ꯔꯕꯁꯨ ꯀꯂꯝ ꯄꯥꯏꯗꯨꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯦꯕꯥꯗꯤ ꯇꯧꯔꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ 2 ꯐꯣꯡꯈꯔꯦ ꯑꯃꯝꯕ ꯑꯇꯤꯌꯥꯒꯤ ꯃꯈꯥꯗ ꯑꯃꯁꯨꯡ ꯆꯩꯔꯥꯛ ꯑꯩꯅ ꯋꯥꯍꯧꯗꯣ ꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯌꯥꯎꯈꯤꯅꯤꯡꯉꯤ ꯆꯦꯐꯣꯡ ꯀꯌꯥꯗ ꯅꯩꯅ ꯋꯥꯔꯦꯡ 39 ꯍꯦꯟꯅ ꯐꯣꯡꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯕ ꯑꯃꯁꯨꯡ ꯏꯃꯣꯏꯅꯨꯒꯤ ꯚꯛꯇ ꯑꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯁꯚꯥꯄꯇꯤꯁꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯑꯁꯩꯕꯒꯤ ꯂꯨꯞ ꯁꯩꯄꯥꯜꯒꯤꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯤ ꯍꯧꯖꯤꯛꯇ ꯀ꯭ꯔꯤꯇꯤꯛꯁ ꯐꯣꯔꯝ
Manipuri General Secretary Ori Tambi Bagi Sinpamda Yahu Manipur University Manipuri Department Guest Faculty Oina Tabakta Han Bai Punchi Duga Nasiga Kenabaduni Ozana Upini Manipuri Theatre the Sorokabam Lali Singaki Yamna Maru Ba Quaidagi Sintana Bayaba Kudola Sikari Yamnayami Masigi Madam the Lariga Masoi the Naneram Lagani I have Madon the Sanction Jarro I Oinaba Oina Panba Namjadraba Sintana Zabayadraba Wapama Madi Mahang Manipur Theatre Gi Masagi Oba Masakti Bada Sengwanaba Honabada Manipuri Ahanba Kumar Bad Director Ama Oina Sao Nalambi Palamba Sini Masi Magi Matam Punamatas Sona Dunale Horagadaba Mularoi the Vasanagi Kaline Idunale Horagadaba Kudola Mani Masigi the Makta Mahaku Tagata Bangamde In Kunjali Sima Samapan Anida Bangla Nata Prabhas Milan Sanaba Hoduna Manipuda Pambagli Lagi Impam Chorba Hobi Hoba Dagina Yashul Impal Manipur Dramatic Unan Koba Impal the Leba Hanba Theatre Sanchana Silin Katlaba Matunda Lisingama Samapan Kuntrama Toy Marti Tantram Hada Chorokabam Lalit Singhana Iba Arepa Maruko Drama Se Nangbam Sam Kishogi Mamang Changoi Daste Saraga Sanakiba Tanka Ase Manipur Theatre Giyam Namaru or Bamatamni Manipur Gi Babu Parada Leba Manipuri Bangali Singna Kalkatada Hanaba Bangla Theatre Gi Kutang Degi Manipuda Hanba Oina Pambagli La Sipushalakibani Pambak came to the stage Hanaba Nova art form Ase Manipuri Babuk na taram na oki yam na pam na ki ya ID babuk yam na ying bedo yam na tu na susah kolaki masigi moroi ba maramama di thai na ning thopal ngai de hona sahi kaya gi mamang de gi Manipura jagoi ras natta sentritan mandapta sanaba Vaishnav nata kaya sanjenba gauralida udukhona singba natte gi moroi ba ina khullaba parampara ama leiregi anauba Lakba Pambak Lilagi ad Asina Hanana Lejaramba Paramparaga Yamna Susina Natoki Masigi Matakta Lebang in Tona Konungia Matosina art for Masibu Soweki Bengoli Natak Director Amasung actor sing Dan Napsa Dunatanga Dunalaki by Theatre Bupanjaba Mati Masasina Tamna Pambak Lila says Hanaba Hora Kibani Ahan Badi Bangla Londa Bangla Director Amasu actor sing the Sanakiba Lilani In Kunjali Sing Masama Pantrani Panda Kaidem Nongai Tolak Tuna Bangla Natakagi Manipura Dopa Arjun Maitiba Partha Parajo Haiba Drama Si Chanaba Horaki Chanaki Bagi Sayi Asi Manada Bakarasu Tenglik Masidagi Mapung Paba Bangla Chena Singba Matayao Draba Manipurida Handopa Drama Mani Matang Tarak pada Krisagi In Kunjali Sing Masama Pan Kumangari September Gitan Kuntra Da Lare Mayum Ibuhal Singana Lising Masani Pan Mo Drama Dagina Lising Masama Pan Humputer Kawana Lare Mayum Ibuhal Di Popa Madesi Bani Majel Ode Iba Narsinga Kawa Drama Ase Leban and Taugauna Sanakon de Yamna Sauna Mai Partner Sanaki Drama Ase Mate Masana Iba Mate Lolgi Ahan Badrama Amani Narsinga Se Madudagi Lalit Singana Iba Sati Kona Akuina Chuangan Sing na Sutamba ay mapuro besi beda masa atma kano balidan taw hiba asi in kunjali sing amaga samapan kunipan amasong samapan kontrata sanaki masida akoy na khangga badi sing ama samapan ani dagi kontra mathoy haibadi kontra gi matam asida leiba Manipur Theatre gi masak mo lila maud masana se Bangla Theatre gi akan beprabha adi mogi mamido itiltaki Bangla Theatre na yai tharba sasan tawa Manipuri Theatre gi mawong amani Kalikata da sanaba Bangla Theatre matamdugi Parsi Theatre gi mawong mataw aduni Porani itihasik oiraba wadi asidek Gyawliba Pidamngai oiraba lamsa sajat niti gyan samaj sankari wakalon utpa lila singni asugumba siraba masung luraba tanpa masida Sorokaibang lolito singha na yamna wana Manipuri Theatre gi masak ama sagat pa horaki Bangla Theatre gi akan ba prabha nanthong na bahonaki masigi chapchaba araba khudam di matam gi maming chatlaba director amasung
เฮดปันดิตควายปั๊มนับกิโซลมาซามนาลดิสิงหากีสติคงรังเกงระบมาตุงดาลดิมาซาดาไฮคิดว่าพัมอดูดีมันไฮคิเบงโกลีสิงนาดราม่าไฮบุยนึงลำบากว่าขลัดดอมาทำมาสิเดกิมามีสามเพลไอดิมานิปูมาซานะดีเรคเตอร์อคุยกีโชว์ใครมั่งเลยลิตัวน่ะอีบ้าสติคงรังที่ฉันนับมาทำดามามิงจัดระบาเฮดปันดิตนับกิโซลสิงหาartis masamang na ketimem sujan singa gi chumang da es lali haibadi sorok haibang lolit haibani singa da haigi maduri lolit singa aigi drama gi juk loire nangi achamba lolgi sela sina manipuri artist puna makta soidana iroi jaragani haina artist magun chela babadro asina ating bapu chel da haiki sorok haibang lolit singa na iba manipuri drama horak pagi wari mate Director na bagisor singana mathaki wafam singa se yamna maru oi amasung mamal yamna yami masina matam dugi manpuri theater da lak leba ahong ba samacha singa sikhang bangami khwayapam na bagisor singa lising masani pan hundra tare takina chamapan hukumato ba magi perese hari ba kasari dio program da pokwa masagi jahi tare lom Subada Manipura Tolakuna Yunam Leka Impal the Lake Bakasada Gilakwa Manipuri Masa Mani Hide Matak the Pia Kribase. Mahak Petegru school head pandit Oyami Petegru and Aqui Sinduma Mada Hikwa lady. Chrisaki Kumjali Singama Samapan Tareki Matanda Surasan Maharajna Mahapu Calcutta the Taduna Theatre Tamhalami Mahak Manipurgi Mapanda Dramatamba Hanba Meeting Masa Amani Bangla Theater Hiba Miam da drama tambibo oja amani theater ge soba guru amana ha oi ba masin tum khalle liba so khabang lolito singhana hairam bawa pham asina matam dubi manipuri theater da khuning the turning point amala ki haba khang bangami nabak sishorna aigi juk loire haba se Bangla theater gi juk loire hairibani es lalit hairi so khabam lalit singhana magi lilada Maitegi oi ba pije chakka kaya happy aduga mana direction to wa folk drama kaya da maitegi oi ba penagi sur tantha wangang changang chanaron kaya haptuna Manipur theater gi masak ama sengbat na ba sagat na ba hotnarami masi tarai ba thabak ama di natte achau ba singna ba amani mathakta nainari ba asigi tarak ba wapudi ani subalan jaw matungda ji sitongra aramam samonandro lilai ba kaya tholakuna lal mamangda paurani itihasik oi ba lila khui adugi mahutta ahong ba kaya laktuna Manipuri theater da social realistic drama gi aho amuk lakre sina drama gi chen taropani masigi makha tarak padalising machamapan humpu amasung hundragi matamda akan ba sangeng lila gi chel center ki matam sida Manipuri theater gi masagi masak ase serious amasung scientific oi ba mongda philosophy amaga loina na tibagi akan ba khongjang amasang chalaki mathang oina kan hailan ratan thiam na chingba magul leraba cho ba director kaya tholakuna Manipur gi cultural root tradition jagoi isai performing arts kaya dagi fajarol thiduna Manipur theater gi masak puthokna rakhi hojiki contemporary Manipuri theater di lakhui mode production style acting methodology asina singba atopa theater gi monga manatraba Manipur theater gi masak ama sagat pa ngamle Bharat amasung malem gi theater gi jagata Manipur theater gi mafam ama chap chana kan mangamle haining liba wafam di sorokhaibam lolito singha khongjang asigi khutma bani masigi wakhalon asi monde ge horakhi bani mathang da Manipuri lila masako balarik ama pongna naba thorang tauduna leraba Dr. Athopom Kholchandra gi larik macha ase Rabindranath ki pramana ma sijinarapada apikpa kegang gi mangal macha amani kegang gi mairina sakti leraba numiti mahut sinduna mana ngamjaba sakti da mangal macha ama piba ngambagum mi khuding makki thodang le pikwa masung chawo wafam na mani maduna thamoi seng haijari hojik thopira lo akhang ahe kaya mana ngamba mongda Manipur theater bu naina duna masak tak na ba hotna rasi akhang ba makai ithopna phongdo pirak lo matam leitre theng lani asumna tanja asida
Dr. Athopong Kholchandra Sorakhabam Lolichingagi Maramda Lyric Ama Iduna Putoragli Basetanam na Opam to E. Matang Lyricaya Ibiraki Gani Iraki Gani Haina Asata Jeri. Tabak Asi Oina Nabasin B. Reba Sorakhabam Lolichinga Memorial Trust Impal Busu Tagachari. Dr. Athopong Kholchandra Singha Lyric Asigi Manipur Theatre Gi. Itias inaba macha kaya yauraba kanaraba larik amani amasung Sorokhaibam Lolichingha punsi amasung thabaki maramda iba ahanba mapung pharaba larik ama oire haijaningi Imphalgi May Gitang Nipan lisingani kunithoida Professor Nomai Them Tombi Singh Nomai Pandit Kasampat Laimajam Lekai Imphal West Imphal Manipur Sida wafam khara uchaba losinjare mathangda mu Manipur Theatre gi warolda akhoi aina usega dori basi ani si lamba si tawraga di ataba haibadi akhoi gi huju ta satra naharol mayam ama akhoi tambiri ba mayam si desu yam kanaba ma phangani hana khanjabadagi aina larik ani si combine tawraga puthokjage hana lepjabani masi mathangdana MDU na pangthokpa Artist Day 1999 Dhanachandra amasung makhoi sumini ade makhoi ani sigi itau su sanabani pabung lolitoga pabunga IPK mabani si itau ni adu yamna suluna tawba adu karam hain tawdana MDU si kan khibage haibado aingonda libiram bagi matungina laik oina di puthokjaba ngamdri ji phawda aduna madumi maramda su aina miyamgi mafamda pawdam jage haina thamjage punamapu ngaktangi oina khoiramje Imana break amtang loading sida apagi nasibi imana putok piriba program sida yang akoi na khangda bahai tare ko akoi theater sida main hoki the no kai the nasiki background si ai gyo ina di handa ta jabani piriba namanga sumasi akoi ki yamna kana ba akoi ki knowledge oi kani haina haibata Adam yapi rakani haina kanjai yamna nungaiba amana masida akogi main Manipur theater sida maina hoki bano adagi karamba bisana hoki bano haibasi mengoina banjarabada Sorokhaibam lalito sing sigi maramse amok writer Athopong Kholchandra sene ibasida Athopong Kholchandra sikana no haibasi amok akogi aina sina pabung hena culture pabung moina banjarabada no my them don't be sing na what magi manam de ibidase akoina smaina sakta pasi aigi da after the aina writer gumba mana irapada writer siki manam ta khanimba aduga mo akoi imana mo masi mo khunjala ko ma pasi the four personality ne ba koina sakta pasi de ulpasi masi akoi mana su paling ne taina kaina ta bone ta moina jongthok kira kanda akoi gi community da koina khangdaba yadaba haiba tare ko smaina ibida kanda magi achinba mayam adagi nuwaitaba mayam leiragasu magi pumingduna ngasagi theater sida chingsella kanda mana ngasai pabung haibida writer sigi malamda moi macha nipan pokpadi nipan pokpasida masi ahambada kamaina hogalai kaitawra kanda simaina pabungna libiba si pabungbu yamna thagachari khurumjari pabungna yamna lariksi akoi jiusi akoina pabu ngamdabagi wani yamna thambire aduga imana khara pabira kanda akoi knowledge ibiri ba kuna makusu thagachari learning Islam ibiri khara ko budhai ibiri learning bakom ibiri thoi ibiri atai yansi ibiri aduga comment pira ko min kata papu kani imana ready ore kanda habiro ai matam se khara sang dorai ngasi se kariginoda theater si sagalakpada pabung lolito ai samun ujahorabani MDU ki lila yengpham tana ai bu pusan bi ba sai huju pong jang ai paradiam phagande adugumba small ai gi angang oi ngi sidi ai kaude ado aina 11 tamakpa matamda akoi pabung mayamna khumdra mai pi haina khangna basi mana ai se am luna kagi noi dai lai se am long pa ba ado ai english heklan base mana dum chum thorak ba ai di aina khanga pa da di ma se retire oi rame
ꯑꯗꯨꯕꯨ ꯒꯥꯔꯗ ꯅꯨꯡ ꯀꯩꯀꯥꯗꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯑꯩ ꯎꯖꯍꯧꯋꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯒꯥꯔꯗꯇꯣ ꯑꯃꯨꯛ ꯎꯔꯛꯇ꯭ꯔꯦ ꯑꯗꯣ ꯄꯤꯛꯉꯩ ꯃꯇꯝꯗꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕꯒ ꯉꯥꯛꯇꯅꯒ ꯇꯧꯕ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯕ ꯑꯗꯩ ꯀꯤꯖꯗꯅ ꯑꯗ ꯑꯩꯈꯣꯏ ꯃꯥꯅ ꯅꯣꯡꯃꯩ ꯄꯥꯅꯤ ꯊꯣꯛꯀꯅꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯏꯃꯨꯡꯗ ꯑꯩꯁꯦ ꯄ꯭ꯔꯣꯗꯛ ꯇꯧꯔꯛꯄꯅꯤ ꯑꯗꯨ ꯄꯥꯕꯨꯡꯁꯤꯅ ꯌꯥꯝ ꯂꯨꯅꯅꯦ ꯑꯦꯝ ꯗꯤ ꯌꯨꯒꯤ ꯂꯤꯂꯥꯁꯦ ꯌꯦꯡꯕꯁꯦ ꯑꯩꯁꯦ ꯄꯨꯛꯅꯤꯡ ꯈꯔ ꯆꯪ ꯌꯦꯡꯉꯝ ꯇꯥꯏ ꯑꯩꯅ ꯈꯟꯕꯗ ꯑꯗꯨ ꯃꯥꯅ ꯂꯤꯂꯥꯗꯨ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯉꯔꯥꯡ ꯀꯅꯥ ꯀꯅꯥ ꯎꯏ ꯀꯥꯏꯅ ꯃꯗꯩꯗꯨ ꯀꯣꯅꯣꯛ ꯊꯪꯕ ꯉꯧꯕꯤꯅꯒ ꯐꯖꯕꯁꯤ ꯁꯀꯨꯟꯇꯂꯥꯒ ꯁꯥꯕꯗ ꯑꯗꯨꯒ ꯇꯣꯟꯗꯣꯟ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯃꯤꯡ ꯌꯥꯎꯔꯤ ꯁꯤꯗ ꯂꯣꯏꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯎꯔꯛꯑꯕꯅꯤ ꯄꯥꯕꯨꯡ ꯊꯝꯕꯥꯜ ꯑꯗꯩ ꯀꯩꯅꯣꯒꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯕꯁꯦ ꯑꯕꯤꯒ꯭ꯌꯥꯟ ꯁꯀꯨꯟꯇꯂꯥꯝꯗ ꯁ꯭ꯀꯤꯟꯅꯦ ꯍꯥꯡꯗꯣꯔꯛꯄꯗ ꯀꯟꯕ ꯃꯨꯅꯤ ꯁꯥꯔꯒꯅꯦ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯃꯩ ꯍꯧꯔꯒ ꯄꯨꯖꯥ ꯇꯧꯔ ꯂꯩꯔꯝꯃꯦꯕ ꯀꯟꯕ ꯃꯨꯅꯤꯁꯦ ꯃꯨꯅꯤꯒꯤ ꯑꯥꯁ꯭ꯔꯝꯁꯤꯗ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯔꯤ ꯃꯗꯨ ꯑꯩ ꯄꯤꯛꯏ ꯐꯅ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯣ ꯑꯩꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯦꯝ ꯗꯤ ꯌꯨꯁꯤ ꯅꯪ ꯀꯥꯏꯗ ꯂꯩ ꯈꯪꯕ꯭ꯔꯥ ꯌꯥꯏꯁꯀꯨꯜꯗ ꯂꯩ ꯑꯩꯗꯤ ꯈꯨꯡꯒꯜꯂꯦ ꯈꯔ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯕꯨꯡ ꯑꯗꯨ ꯑꯦꯝ ꯗꯤ ꯌꯨꯗꯣ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯀꯃꯥꯏꯅ ꯑꯣꯜꯂꯛꯄꯅꯣ ꯍꯥꯏꯅ ꯍꯦꯛ ꯍꯪꯉꯨꯕꯖꯥꯠꯅꯤ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯑꯁ ꯑꯦꯝ ꯗꯤ ꯌꯨ ꯍꯧꯔꯛꯄꯒꯤ ꯋꯥꯗꯤ ꯅꯪ ꯈꯪꯅꯤꯡꯉꯕꯣ ꯑꯩ ꯂꯤꯔꯒꯦ ꯂꯥꯛꯑꯣ ꯃꯇꯝꯗꯨꯗ ꯃꯥꯁꯤ ꯔꯤꯇꯥꯌꯔ ꯇꯧꯔꯕꯅꯤꯅ ꯃꯣꯔꯥꯗ ꯊꯥꯔꯒ ꯅꯨꯡꯁꯥ ꯌꯥꯝ ꯃꯣꯔꯥ ꯑꯆꯧꯕ ꯑꯝꯗ ꯐꯝꯃꯒ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯑꯗꯩꯗꯨꯗ ꯂꯤꯔꯝꯕ ꯋꯥꯔꯤꯅꯤ ꯑꯗꯨꯗ ꯃꯥꯅ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯄꯥꯖꯈꯤꯕꯗ ꯁꯪꯒꯣꯏꯗ ꯀꯔꯤꯗ ꯁꯥꯟꯅꯗꯅ ꯂꯤꯂꯥꯁꯤꯗꯤ ꯌꯥꯝ ꯄꯥꯝꯕ ꯄꯥꯕꯨꯡ ꯂꯣꯂꯤꯇꯣꯒ ꯃꯕꯥꯅꯤꯁꯦ ꯏꯆꯥꯎꯅꯦꯕ ꯏꯆꯥꯎ ꯂꯣꯂꯤꯇꯣ ꯍꯥꯏꯅ ꯍꯥꯏ ꯑꯗꯩꯗꯣ ꯃꯥꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯗꯨꯗ ꯍꯥꯏꯕꯅꯤꯀꯣ ꯃꯕꯥꯅꯤ ꯀꯧꯅꯕꯗꯤ ꯑꯩꯅ ꯇꯥꯈꯤꯕ ꯅꯠꯇꯦ ꯑꯗꯩꯗꯨꯗ ꯑꯩ ꯃꯥꯁꯤꯗꯤ ꯄꯥꯕꯨꯡꯒꯤ ꯑꯍꯥꯟꯕ ꯑꯩꯒ ꯏꯕꯦꯝꯃꯁꯤ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯀꯤ ꯃꯌꯥꯝꯕ ꯀꯩꯅꯣ ꯔꯥꯖꯥ ꯖꯨꯝꯕꯔꯁꯤꯒꯤ ꯃꯆꯥ ꯅꯨꯄꯤꯅꯤ ꯍꯥꯏ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤꯒꯤ ꯃꯃꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯕꯅꯤꯅ ꯃꯥ ꯄꯨꯂꯤꯁꯀꯤ ꯐꯝꯗꯁꯨ ꯂꯩꯔꯕꯅꯤꯅ ꯀꯣꯅꯨꯡꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯠꯄ ꯑꯗꯨ ꯃꯇꯝꯗꯨꯗ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖ ꯃꯕꯥꯅꯤꯁꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯕ ꯅꯨꯃꯤꯠ ꯑꯃꯈꯛꯇ ꯃꯥꯅ ꯑꯩꯈꯣꯏ ꯂꯤꯂꯥꯁꯦ ꯇꯧꯔꯀꯥꯟꯗ ꯁꯥꯟꯅꯐꯝꯁꯤ ꯂꯩꯇ꯭ꯔꯦ ꯑꯦꯝ ꯗꯤ ꯌꯨꯁꯤ ꯑꯣꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯑꯦꯝ ꯗꯤ ꯌꯨ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯕꯣꯛ ꯉꯥꯛꯇꯅꯦ ꯃꯇꯝꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏ ꯂꯤꯂꯥ ꯁꯥꯟꯅꯐꯝ ꯃꯆꯦꯠ ꯑꯝꯇ ꯄꯤꯕꯤꯌꯨꯅ ꯃꯥꯅ ꯈꯨꯔꯝꯕꯅꯦ ꯃꯇꯝꯗꯨꯗ ꯄꯨꯂꯤꯁ ꯆꯥꯎꯏ ꯀꯥꯏꯅ ꯅꯤꯡꯊꯧ ꯈꯣꯏꯔꯝꯗꯕꯒ ꯌꯥꯄꯣꯟꯇꯦ ꯆꯥꯎꯈ꯭ꯔꯕꯅꯤ ꯃꯇꯝꯗꯨꯒꯤ ꯄꯋꯥꯔꯁꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯈꯣꯏꯔꯝꯃꯀꯥꯟꯗ ꯐꯔꯦ ꯑꯗꯨꯗꯤ ꯆꯃꯆꯥꯟ ꯌꯥꯏꯁꯀꯨꯜꯒꯤꯁꯦ ꯁꯤꯒꯤ ꯄꯥꯠꯀꯤ ꯁꯔꯨꯛꯁꯦ ꯃꯁꯦ ꯅꯪ ꯇꯪꯈꯥꯏ ꯑꯃ ꯂꯧꯔꯣ ꯅꯪ ꯂꯤꯂꯥꯗꯣ ꯅꯣꯏ ꯃꯌꯥꯝ ꯇꯧꯖꯔꯣꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯅ ꯍꯔꯥꯎꯃꯟꯈꯤꯗꯅ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯑꯒ ꯄꯥꯕꯨꯡ ꯂꯣꯂꯤꯇꯣꯁꯤꯗ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯗꯤ ꯃꯍꯥꯔꯥꯖꯅ ꯌꯥꯏꯁꯀꯨꯜꯁꯤꯗ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯄꯤꯔꯦꯅꯦꯍꯦ ꯏꯇꯥꯎ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯥꯔꯤꯉꯩꯁꯤꯗ ꯌꯩꯍꯧꯔꯒꯦ ꯏꯇꯥꯎ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒ ꯅꯤꯔꯒ ꯏꯕꯥꯅꯤꯗ ꯇꯪꯈꯥꯏꯒ ꯄꯤꯔꯛꯑꯗꯤ ꯑꯦꯝ ꯗꯤ ꯌꯨꯁꯦ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯑꯣꯏꯔꯅꯤꯅ ꯍꯧꯖꯤꯛ ꯑꯦꯝ ꯗꯤ ꯌꯨ ꯑꯣꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯤꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯗꯤ ꯌꯥꯎꯗꯦ ꯍꯥꯏ ꯃꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯀꯥꯟꯗ ꯈꯣꯏꯔꯝꯃꯀꯥꯟꯗ ꯅꯤꯔꯨꯕꯗ ꯐꯔꯦ ꯂꯩꯍꯧꯕ ꯃꯆꯦꯠ ꯈꯔꯗꯣ ꯅꯕꯥꯅꯤ ꯑꯃꯃꯝ ꯇꯪꯈꯥꯏ ꯇꯧꯔꯒ ꯂꯤꯂꯥ ꯇꯧꯐꯝ ꯁꯦꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯑꯦꯝ ꯗꯤ ꯌꯨꯒꯤ ꯃꯐꯝꯁꯦ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ලිබꯤරꯝꯕ ꯋꯥꯔꯤꯅꯤ ꯑꯗꯨ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯦꯝ ꯗꯤ ꯌꯨꯒꯤ ꯂꯩꯔꯤꯕꯁꯤ ꯑꯍꯥꯟꯕꯗ ꯁ꯭ꯇꯦꯖꯁꯦ ꯃꯈꯥꯔꯣꯝꯗ ꯑꯣꯜꯂꯝꯃꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯤꯂꯥꯗꯤ ꯌꯦꯡꯉꯦ ꯑꯩꯁꯨ ꯄꯨꯕꯤꯔꯕꯅꯤꯅ ꯂꯤꯂꯥ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯥꯏꯠꯇ ꯈꯔ ꯇꯧꯖꯔꯤꯁꯦ ꯄꯥꯕꯨꯡꯅ ꯌꯨꯝꯐꯝ ꯊꯣꯟꯕꯤꯔꯝꯗꯅ ꯃꯗꯣꯝꯗ ꯆꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯂꯃꯟꯁꯤ ꯇꯣꯟꯖꯩ ꯑꯗꯨꯅ ꯉꯁꯤ ꯃꯊꯪꯒꯤꯁꯤꯗꯅ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯃꯥꯡꯁꯤꯗ ꯄꯥꯕꯨꯡ ꯂꯣꯂꯤꯇꯣꯒꯤ ꯈꯔ ꯍꯥꯏꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯝ ꯗꯤ ꯌꯨ ꯃꯁꯤꯁꯨ ꯑꯣꯖꯥ ꯇꯣꯝꯕꯤꯅ ꯈꯣꯝꯖꯤꯟꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯄꯥꯏꯔꯒ ꯄꯣꯔꯛꯄꯅꯦ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠ ꯃꯅꯤꯄꯨꯔ ꯊꯤꯌꯦꯇꯔꯒꯤ ꯋꯥꯔꯣꯜ ꯍꯥꯏꯀꯣ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯦꯝ ꯗꯤ ꯌꯨꯗ ꯀꯩꯅꯣ ꯇꯧꯕꯅꯤ ꯔꯤꯂꯤꯁ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯕꯤꯔꯛꯄꯅꯤ ꯑꯣꯖꯥꯅ ꯑꯦꯝ ꯗꯤ ꯌꯨꯗ ꯑꯦꯝ ꯗꯤ ꯌꯨꯅ ꯄꯥꯡꯊꯣꯛꯄ ꯑꯥꯔꯇꯤꯁ ꯗꯦ 1999 ꯑꯩꯅ
15,800 하이바 단나센드라 마송 마코슈미니 산나발리라니 마코슈미니 실리라 마기 마밍니 양 파자바 마시 바봉나 이브라 카노 마술리라 양 한조에 뭐 벵골리 스쿨다 마이 분시기 삼라 파와롤세 에하 미암다 란톡자게 asoya nyaro sunga pigani hoki be pewagi tangtara nipan singa macama pan mau drama panda MU da mau sagumna artist de kalakar singin numit pangthok tuna lay khidraba kalakar singdan lay sukatuna khoram jaki MU gi classic oiraba khondram dhanachandra na handok lamba mana handok pa bengali tagi makhoi sumi ni haibalila du utkeba makhoi sumi ni artist de asi dhanachandra nonga khiban numit tang kun ma thoi tha tara lising ama chama pan marphu nipan sida ma nongaki aduga lising ama chama pan marphu nipan da mahapoe aduga lising ama chama pan humudra sigi pheboi gi tang tran pan sida nongaki bani magi nongaki banu misida kano ngasagi artist de ase masi thole se namyan na thonbi bani aduna masih matang tidak kari mohare kari kita makta kano saya sudah Februari tangkai pandai pangsok perthoro mama neba artis dia se adugan ne amo sorok haibang lolito na nongaki ban numit Oktober di tangku ma thoi dana theater day hai na pangsok liye ba theater day sina pabung lolito gi lagi jaban numit sida moi ani se aduna di ngasagi lila se theater se horak pada makoi anigi asawa abadando sina dum taksere kari damakta nongaki ban numita thoram singa si pangthok bano haiba si khangba ngamjade asumbadi pokpan numising da pangthok nei hokiba October tang kumathoi lising ma chama pan maudrani panda dhanachandra gi chama suba mapokumon pangthok khrabani chama suba dhanachandra kumba theater da punsi ka thokhraba misak amagi mingda kalakar singi numit haina thonduna thoram mama pangthok pa se yamna athalaiba afaba amani haina logje dhanachandra maming chatlaba actor director handok loi aidi man drama gi daman lodiba thodang se samaji thabak kaya toramba manipur imagi athoiba mapadi amani ngasi theater amasung kala bu nungsi jaraba ekhoina nangbu nungsina ningsingli amasung khuramjari haina aibana habiri laikhidraba khomdram dhanachandra singha manipur gi theater gi damakta toromliba khudola se singha ningai amna oi mamalyami MDU hokdokpada MDU ID Manipur Dramatic Union haise hokdokpada member ama oibagi mathakta punchi aroiba miku phawbada MDU gi sabhapati se president man adum oikhiba Imphal College su oikhibani actor ama oina sumaming chali ऐतिहासिक ओइरबा ख्रिस्टा की कुंजा लिसिंग मचमापन कुनमंगा की नरसिंह लीलादा महांगना नरसिंह साखी कोई पाबुंग सिना नरसिंह साखेबा मसिदि अखोय खंजा हौदरे मसिदा नतना माना कुंखिबा कर्ण अर्जुन दना कई साइ भीम सा शकुंतला से अयंग जाहौरे कनबमुनि देवला देवी दा खिरिजा सावित्री दा असपति निथौदो अरे पमरु ताजुगोल छाय सक्तम लांखिबा सिंग अदोंग सि फावबरा कावब लेतना ताइमंगना सोनारी खंगना बिहोबा मयामना महांगना बांग्लादा नाटक कुनमुक मणिपुरदा हंदोकलमेबा बांग्लादगी नाटक से कुनमुक मणिपुरी दा हंदोअमी मागी पुलिस की सिंफमदा सु मथाउ सिना पांथोखिबा मिसक अमनी माबु ngasi मणिपुरदा हानबा आईपी नि हाइना खंगनरी आइदि ममिंग जुसु मयामना खोमद्राम आईपी हाइना अदुम खंगनबीबनी Miyamo oina su Dhanachandra punsiye se amna nungairaba thodo kaya na pikthali apokba jitsing apokina lokamanjuri devi punna masa tarukni Chandra Singh aduga ani subadana angang jaw ahum subadana Dhanachandra IP aduga nupi singdo inem singdo amubi devi kunjamala devi ibemcha devi asumain tawdana mapa pokwa mapubong na jadu singha kawi Dhanachandra na hingi ngaida khondram gi imung se ko nung do na yamna chawna matik magullei na palami mayamba ahal Chandra Singh settlement ki office ki SK kanang ko oirami
ꯃꯥꯒꯤ ꯑꯗꯥꯂꯤ ꯂꯩꯔꯝꯃꯤ ꯙꯅꯆꯟꯗ꯭ꯔꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯐꯥꯎꯕꯗ ꯄꯨꯂꯤꯁ ꯑꯅꯤ ꯄꯤꯗꯨꯅ ꯃꯌꯨꯝꯗ ꯊꯅꯝꯃꯤ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯃꯈꯣꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯅꯤꯗꯨ ꯁꯪꯂꯝꯃꯤ ꯙꯅꯆꯟꯗ꯭ꯔꯗꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯉꯥꯛꯅ ꯆꯠꯄ ꯃꯤꯉꯣꯟꯗ ꯂꯥꯟꯗꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯋꯥꯔꯛ ꯆꯠꯄ ꯃꯤꯁꯛ ꯑꯃꯅꯤ ꯙꯅꯆꯟꯗ꯭ꯔꯅ ꯅꯨꯄꯤ ꯂꯥꯟꯗ ꯅꯨꯄꯤꯁꯤꯡꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯒꯤ ꯃꯤꯡꯆꯠ ꯊꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯃꯗꯨ ꯃꯥꯒꯤ ꯊꯧꯗꯥꯡꯅ ꯌꯥꯗꯗꯨꯅ ꯇꯧꯔꯨꯕꯅꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯒꯨꯔꯨ ꯅꯦꯇꯥ ꯃꯙꯨꯃꯪꯒꯣꯜ ꯁꯔꯃꯒꯤ ꯃꯙꯧꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯥꯒꯤ ꯒꯨꯔꯨ ꯑꯣꯏꯕ ꯇꯦꯔꯥꯗꯅꯤ ꯌꯨꯝꯗꯣ ꯒꯨꯔꯨꯖꯤ ꯑꯩꯒꯤ ꯅꯪꯒꯟꯗ ꯈꯣꯡꯄꯥꯛꯅ ꯑꯃꯨꯛꯇ ꯀꯥꯎꯕꯤꯌꯨ ꯅꯨꯄꯤꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯨꯔꯦ ꯅꯅꯥꯏꯒꯤ ꯄꯥꯞ ꯀꯣꯛꯆꯅꯅꯕꯅꯤ ꯒꯨꯔꯨꯅ ꯃꯅꯪꯒꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯀꯥꯎꯍꯟꯈꯤ ꯁꯣꯛꯍꯟꯈꯤ ꯃꯍꯥꯛ ꯑꯆꯨꯝꯕ ꯆꯠꯂꯤ ꯅꯣꯡꯃ ꯃꯤ ꯍꯥꯠꯂꯨꯕ ꯅꯨꯄꯥ ꯑꯃ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯖꯔꯛꯈꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯃꯔꯥꯜꯗꯨꯒꯤꯗꯃꯛꯇ ꯃꯤꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯃꯔꯤ ꯃꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯗꯁꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯀꯟꯕꯤꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯂꯥꯜꯂꯕꯗꯤ ꯃꯥꯗꯤ ꯁꯥꯊꯤꯕ ꯃꯤꯅꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯈꯥꯏꯅꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯃꯥꯅ ꯆꯩꯅ ꯀꯜꯂꯒ ꯇꯥꯟꯈꯤ ꯃꯄꯥꯝꯗ ꯆꯪꯍꯟꯗꯦ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯃꯥꯒꯤ ꯃꯔꯨꯞ ꯁꯦꯇꯨꯁꯅꯥ ꯀꯧꯕ ꯂꯥꯏꯔꯕ ꯑꯩꯒꯤ ꯃꯇꯝꯗꯨꯗ ꯁꯦꯇꯨꯁꯅꯥ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯃꯔꯨꯞ ꯑꯃ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯤꯟꯅꯕ ꯁꯦꯇꯨꯁꯅꯥ ꯂꯥꯏꯔꯕ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯔꯨꯞꯅ ꯁꯦꯒꯥꯏꯔꯕ ꯃꯣꯖꯥ ꯐꯨꯔꯤꯠ ꯂꯤꯠꯄ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯅ ꯂꯤꯠꯂꯤꯕ ꯑꯍꯟꯕ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯗꯨ ꯊꯑꯣꯏꯅ ꯁꯦꯒꯥꯏꯔꯒ ꯃꯥꯟꯅꯅ ꯂꯤꯠꯂꯝꯃꯤ ꯃꯔꯨꯞꯀ ꯃꯥꯅ ꯃꯥꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯈꯤ ꯃꯅꯤ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗꯅ ꯁꯤꯒꯗꯧꯔꯦ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯥꯒꯤ ꯇꯣꯜꯂꯤꯕ ꯄꯩꯁꯥꯗꯨ ꯀꯣꯛꯄꯤꯔꯦ ꯍꯥꯏꯔꯨꯏ ꯃꯔꯝꯗꯤ ꯃꯤꯒꯤ ꯃꯔꯜ ꯇꯣꯜꯂꯒ ꯁꯤꯔꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯁꯟ ꯑꯣꯏꯅ ꯄꯣꯛꯏ ꯍꯥꯏꯅ ꯊꯥꯖꯅꯕ ꯂꯩ ꯙꯅꯆꯟꯗ꯭ꯔ ꯃꯅꯤꯄꯨꯔꯤ ꯕꯩꯁꯅꯧ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯂꯦꯟꯗꯨꯅ ꯍꯤꯡꯈꯤ ꯏꯔꯨꯖꯕ ꯂꯥꯏ ꯈꯨꯔꯝꯕ ꯆꯟꯗꯣꯜ ꯆꯋꯥ ꯊꯤꯟꯕ ꯇꯣꯛꯈꯤꯗꯦ ꯂꯝꯐꯩꯗ ꯆꯠꯂꯕꯁꯨ ꯆꯟꯗꯣꯜ ꯎꯄꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯦꯀꯥꯗꯁꯤ ꯕ꯭ꯔꯇ ꯇꯧꯏ ꯃꯥꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇ ꯑꯦꯀꯥꯗꯁꯤ ꯕ꯭ꯔꯇ ꯇꯧꯕ ꯅꯨꯃꯤꯠꯅꯤ ꯃꯥꯡꯒꯣꯟꯗ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯅ ꯁꯣꯔ ꯍꯣꯟꯕ ꯌꯥꯔꯛꯇꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯃꯌꯨꯝꯗ RSST ꯃꯦꯝꯕꯔꯁꯤꯡ ꯂꯥꯛꯇꯨꯅ ꯊꯨꯡꯂꯕ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯊꯨꯡꯉꯗ꯭ꯔꯦꯀꯣ ꯑꯩꯅ ꯁꯕꯖꯦꯛꯇꯨ ꯀꯔꯦꯛꯁꯟ ꯑꯩꯅ ꯈꯪꯖꯍꯧꯕꯅꯤ ꯅꯣꯡꯉꯥꯜꯂꯒ ꯊꯨꯡꯕꯅꯤ ꯁꯤꯜꯆꯔꯗꯒꯤ ꯄꯥꯏꯕ ꯌꯥꯗꯗꯅ ꯃꯍꯥꯛ RRST ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯁꯤꯕ ꯅꯨꯃꯤꯠꯇ ꯃꯦꯝꯕꯔ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯕꯦꯟ ꯈꯣꯡꯗꯨꯅ ꯄꯣꯠꯂꯣꯏꯈꯤ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯁꯦ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯏ ꯁꯪꯁꯀꯥꯔ ꯇꯧꯐꯝꯗ ꯆꯪꯉꯒ ꯃꯦꯝꯕꯔ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯄꯣꯠꯂꯣꯏꯈꯤꯕꯅꯤ ꯃꯥꯒꯤꯗꯤ ꯏꯪꯈꯣꯜ ꯀꯣꯏꯕ ꯉꯥ ꯌꯣꯛꯄ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯥꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯈꯥꯕꯛ ꯉꯥꯇꯣꯟ ꯄꯦꯡꯕ ꯁꯔꯦꯡ ꯈꯣꯏꯕꯤ ꯌꯣꯛꯏ ꯑꯆꯥꯔ ꯁꯦꯝꯕꯁꯨ ꯌꯥꯝꯅ ꯍꯩ ꯄꯥꯝꯖꯩ ꯍꯩꯇꯨꯞ ꯂꯥꯂꯨ ꯁꯦꯝꯂꯒꯁꯨ ꯆꯍꯤꯒꯤ ꯑꯣꯏꯅ ꯊꯝꯃꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃꯅꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯀꯧꯕ ꯃꯃꯤꯡ ꯆꯠꯂꯕ ꯂꯤꯂꯥꯗꯣ ꯁꯥꯟꯅꯗꯨꯅ ꯎꯠꯈꯤꯕ ꯑꯁꯤꯅꯤ ꯂꯤꯂꯥꯁꯤ ꯙꯅꯆꯟꯗ꯭ꯔ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯊꯑꯣꯏꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏ ꯂꯤꯂꯥꯁꯤꯗ ꯀꯔꯝꯕ ꯆꯍꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯟꯅꯈꯤꯕ ꯃꯁꯤꯡ 67ꯂꯛ ꯁꯨꯔꯕ ꯁꯪꯁꯥꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯗꯤ ꯔꯦꯀꯣꯔꯗ ꯅꯤꯡꯊꯤꯅ ꯊꯝꯗꯕ ꯑꯣꯖꯥꯅ ꯍꯪꯉꯨꯕ ꯅꯨꯃꯤꯠꯇ ꯑꯣꯖꯥꯁꯤ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯂꯦꯡꯉꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯑꯀꯥꯝ ꯈꯤꯒꯣꯄꯥꯜ ꯁꯤꯡꯍ MDUꯒꯤ ꯏꯇꯤꯍꯥꯁ ꯀꯂꯥꯀꯥꯔꯁꯤꯡꯒꯤ ꯀꯅꯥꯅꯣ ꯏꯇꯤꯍꯥꯁꯤक ꯀꯂꯥꯀꯥꯔ ꯐꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯃꯁꯤ ꯐꯣꯡꯂꯛꯂꯕꯗꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩ ꯀꯣꯛꯂꯒꯅꯤ ꯑꯣꯖꯥꯅꯗꯤ ꯃꯗꯨ ꯏꯗꯨꯀꯦꯁꯟꯗ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯕꯗ ꯂꯩꯔꯝꯗꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩꯅꯤ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯆꯥꯎꯔꯥꯛꯅ 1967 ꯃꯇꯝꯗ ꯁꯥꯟꯅꯈꯤꯕꯅꯤ ꯍꯥꯏ ꯆꯍꯤ 63 ꯁꯨꯔꯕ ꯂꯤꯂꯥꯁꯦ ꯃꯁꯤꯡ 300ꯒꯤ ꯃꯊꯛꯇ ꯁꯥꯟꯅꯔꯝꯕ ꯌꯥꯏ MDUꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯂꯤꯂꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯦꯀꯦ ꯂꯝꯖꯥ ꯑꯂꯦꯛꯖꯦꯟꯗꯔ ꯊꯝꯕꯥꯜꯅꯨꯅꯆꯤꯡꯕꯅꯤ ꯃꯈꯣꯏꯁꯤ ꯃꯤꯅꯤ ꯍꯥꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥꯅꯤ ꯁꯣꯏꯅꯥꯏꯔꯕ ꯅꯨꯄꯥꯗꯁꯨ ꯁꯥꯈꯤꯕ ꯃꯣꯇꯤꯂꯥꯜ ꯃꯌꯥꯝꯕ ꯀꯣꯃꯣꯜ ꯁꯥꯈꯤꯕ ꯑꯒ꯭ꯌꯥꯟ ꯅꯤꯂꯃꯅꯤ ꯈꯥꯏꯗꯦꯝ ꯕꯤꯍꯥꯔꯤ ꯕꯤꯁꯨ ꯑꯗꯨꯒ ꯏꯕꯣꯍꯜ ꯀꯥꯂꯤꯔꯥꯝ ꯅꯍꯥꯟꯁꯨ ꯁꯥꯈꯤ ꯒꯧꯔꯃꯅꯤ ꯗꯦꯕꯤ ꯁꯨꯔꯖꯃꯨꯈꯤ ꯗꯦꯕꯤ ꯑꯁꯤꯅꯆꯤꯡꯕ ꯑꯌꯦꯡꯕ ꯚꯥꯕꯣꯛꯅ ꯀꯥꯎꯅꯗ꯭ꯔꯤ
ꯑꯩꯍꯥꯛꯁꯨ ꯂꯤꯂꯥꯁꯦ ꯃꯁꯤꯡ ꯅꯥꯏꯗꯅ ꯌꯦꯡꯖꯈ꯭ꯔꯕꯅꯤ ꯃꯣꯇꯤꯂꯥꯜꯒꯤ ꯃꯇꯨꯡꯗ ꯇꯦꯂꯦꯝ ꯎꯄꯦꯟꯗ꯭ꯔꯅ ꯗꯥꯁꯨꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕꯅꯤ ꯅꯍꯥꯟꯁꯨ ꯁꯥꯈꯤ ꯂꯤꯂꯥꯁꯤꯗ ꯃꯣꯇꯤꯂꯥꯜꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯑꯦꯛꯇꯤꯡ ꯍꯩꯁꯤꯡꯕ ꯀꯌꯥ ꯃꯨꯠꯄ ꯂꯩꯇꯅ ꯇꯥꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯇꯝꯕ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯏꯊꯣꯛꯇꯕꯗꯧꯅ ꯈꯟꯅꯈꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 1894ꯗꯁꯨ ꯗꯥꯁꯨ ꯁꯥꯔꯛꯂꯕ ꯇꯦꯂꯦꯝ ꯎꯄꯦꯟꯗ꯭ꯔꯅ ꯅꯍꯥꯟ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯐꯖꯅ ꯁꯥꯕ ꯉꯝꯈꯤꯗ꯭ꯔꯕ ꯑꯗꯨꯗꯤ ꯉꯝꯈꯤꯕ ꯑꯗꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪ ꯁꯥꯔꯛꯄꯗꯨꯅꯤ ꯍꯥꯏꯕꯤꯔꯤꯁꯦ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯟꯅꯒꯤ ꯈꯥꯏꯗꯦꯝ ꯕꯤꯍꯥꯔꯤ ꯈꯦꯇ꯭ꯔꯤꯕꯣꯜ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯐꯖꯔꯤ ꯈꯥꯏꯗꯦꯝ ꯕꯤꯍꯥꯔꯤ ꯁꯤꯡꯍꯒꯤꯗꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯍꯤꯛ ꯍꯤꯛꯊꯔꯒ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯗꯥꯁꯨ ꯍꯥꯏꯅ ꯆꯥꯛꯅ ꯀꯧꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯅꯍꯥꯟ ꯎꯠꯈꯤꯕ ꯂꯤꯂꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯂꯥꯏꯒꯤ ꯄꯥꯛꯅ ꯁꯥꯅꯕ ꯇꯧꯕ ꯍꯥꯏꯕ ꯑꯗꯨꯅꯤ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯅ ꯁꯨꯝ ꯌꯦꯡꯕꯅꯤ MBUꯒꯤ ꯖꯒꯣꯏ ꯔꯥꯁ ꯃꯆꯥ ꯃꯁꯨ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯁꯥꯕꯗ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒꯨꯝꯅ ꯍꯔꯥꯎꯖꯔꯝꯕꯗꯤ ꯌꯥꯏ ꯑꯩꯒꯤ ꯑꯣꯏꯅ ꯍꯔꯥꯎꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯄꯦꯟꯕꯁꯨ ꯉꯝꯗꯦ ꯂꯣꯏꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 22 ꯊꯥ 2 1998 ꯃꯇꯥꯡꯁꯤꯗ ꯄꯟꯗꯨꯞ ꯑꯅꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯤꯌꯦꯇꯔꯗ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯛꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯏꯑꯣꯅꯤꯌꯔ ꯑꯣꯏꯅ ꯁꯛ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯁꯤꯗ ꯏꯕꯤꯔꯒ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯑꯣꯊꯔ ꯑꯣꯏꯅ ꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯊꯣꯛꯄꯝ ꯈꯣꯜꯆꯟꯗ꯭ꯔ ꯅꯠꯇꯦ ꯁꯤꯗꯤ ꯑꯣꯖꯥ ꯄꯥꯕꯨꯡꯗꯣꯡꯕꯤꯅ ꯈꯪꯉꯦ ꯑꯍꯥꯟꯕꯒꯤꯁꯦ ꯑꯍꯥꯟꯕꯒꯤ ꯏꯃꯥꯅ ꯄꯥꯕꯤꯈꯤꯕꯁꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯣꯂꯤꯇꯣ ꯁꯤꯡꯒꯤ ꯃꯔꯝꯗ ꯏꯕꯁꯤ ꯑꯣꯊꯔꯁꯤ ꯑꯊꯣꯛꯄꯝ ꯈꯣꯜꯆꯟꯗ꯭ꯔ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔꯗ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯣꯂꯤꯇꯣ ꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯥꯅ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯄꯥꯕꯨꯡ ꯇꯣꯝꯕꯤꯅ ꯑꯊꯣꯛꯄꯝ ꯈꯣꯜꯆꯟꯗ꯭ꯔꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯑꯣꯊꯔꯁꯤꯒꯤ ꯃꯔꯝꯗ ꯑꯗꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠꯇ ꯑꯃꯨꯛ ꯏꯃꯥꯅ ꯄꯥꯕꯤꯔꯤꯁꯤꯅ ꯃꯅꯤꯄꯨꯔ ꯊꯤꯌꯦꯇꯔꯒꯤ ꯋꯥꯔꯣꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯄꯥꯕꯨꯡ ꯇꯣꯝꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯁꯤꯡꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥ MDUꯒꯤ ꯃꯇꯥꯡꯗ ꯈꯣꯡꯗ꯭ꯔꯥꯝ ꯙꯅꯆꯟꯗ꯭ꯔ IP ꯏꯃꯥꯅ ꯄꯔꯁꯅꯦꯜꯂꯤ ꯎꯅꯖꯍꯧꯕ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤꯁꯨ ꯋꯥꯔꯤ ꯇꯥꯕꯤꯕ ꯃꯥꯒꯤ ꯑꯃꯨꯛ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯕꯤꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ MDOC ꯍꯧꯈꯤꯕꯅꯣ ꯑꯗꯒꯤ ꯀꯃꯥꯏꯅ ꯅꯤꯡꯊꯧꯗꯒꯤ ꯂꯝ ꯅꯤꯈꯤꯕꯅꯣ ꯀꯥꯏꯁꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯁꯤꯡ ꯑꯁꯤ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯍꯩꯇꯕ ꯑꯩꯈꯣꯏꯒꯨꯝꯕꯗ ꯄꯥꯕꯤꯔꯒ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯊꯝꯕꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯏꯃꯥꯅ ꯄꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯈꯜꯂꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯁꯦ ꯍꯧꯔꯛꯄꯁꯦ early 1900ꯇꯅꯦꯀꯣ ꯑꯍꯥꯟꯕ ꯊꯤꯌꯦꯇꯔꯒ ꯍꯧꯈꯤꯕꯁꯦ 1928 1930ꯗꯒꯤ ꯃꯊꯪ ꯍꯧꯔꯀꯥꯟꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯊꯤꯌꯦꯇꯔꯁꯤ ꯍꯧꯕ ꯀꯥꯟꯗ ꯕꯪꯒ꯭ꯂꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯂꯩꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯂꯤꯠ ꯁꯤꯡꯒ ꯈꯣꯡꯗ꯭ꯔꯥꯝ ꯙꯅꯆꯟꯗ꯭ꯔꯁꯤꯅ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯅꯤꯛꯅꯦꯁꯁꯦ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯤꯔꯣꯟ ꯑꯗꯒꯤ ꯀꯜꯆꯔꯁꯀꯨꯝꯕꯁꯦ ꯍꯥꯞꯄꯀꯥꯟꯗ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯗꯒꯤ ꯁꯥꯟꯅꯐꯝ ꯐꯧ ꯑꯗꯨꯀꯥꯟꯗ ꯗ꯭ꯔꯃꯥꯁꯦ ꯁꯥꯟꯅꯕ ꯂꯩꯇꯕꯁꯦ ꯃꯗꯨꯗꯒ ꯃꯥꯅ ꯂꯝꯒ ꯍꯪꯕꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯝꯕ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯣ ꯃꯁꯤ ꯏꯃꯥꯅꯗꯤ ꯆꯥꯎꯔꯛꯄ ꯀꯥꯟꯗ ꯊꯤꯌꯦꯇꯔꯁꯤ ꯌꯦꯡꯉꯒ ꯆꯥꯎꯔꯛꯑꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯊꯤꯌꯦꯇꯔ ꯌꯦꯡꯕꯁꯤ ꯑꯩꯈꯣꯏ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯐꯪꯗ꯭ꯔꯦ ꯃꯁꯤ ꯀꯣꯟꯐ꯭ꯂꯤꯛꯅꯅꯦꯕ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯣꯠꯇ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯤ ꯑꯩꯅ ꯁꯨꯝ ꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯨꯔꯥ ꯏꯔꯥꯡ ꯇꯧꯔꯕꯅꯤꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯤꯒꯤ ꯃꯥꯒꯤ ꯁꯤꯗ ꯑꯦꯇꯦꯟꯁꯟꯁꯦ ꯄꯤꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕꯗ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏꯅ 1900 early 1900sꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯀꯩꯅꯣꯁꯦ ꯏꯊꯤꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯁ꯭ꯄꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯩ ꯃꯌꯥꯝꯅ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ
freely เยงบังงำบกีมัมีตายดูนะจิวซิกอคอยนะอคอยกิสิ conflict อดมตาวรบันนะสิกุมบะอคอยกิ art and culture drama สิกุมบะดัสุยังนะ impact ตาววีให้นะขันใจado imagi experience su tang ay natajani ako gise pung ama disu jale do pu minute mari mangatang wari sana ka mo sana bona just tasengna harabada khoike art culture sidi yamna chana isona dum pithorakpa ngasing ngarang da su mapalam da computer bangang pinjama hakalai ai su khaga khutka do leng bahira bani na yengi nupim jado for position tare na mayana shaw da nang te ba tang pas tu that phom manung da lehen ba ya ba do kai na pin na da ba do angang du na hai ba talent ade khoi di talented ti yam na oi ba ne khoi jati che du da guideline ba na ni khang de akhoi su masigi da comment ka kai ka di yam kan na pining dire akhoi punsi che sandya oi sila ba ni na angang oi nei de ka budi pang chong thok chana ka pangang ninga mi hu ji ngang ning dire kari gi noi da akhoi semba ya ba manipur se sem de ha ba yam phajana sem de ba adum head to tail adum problem after problem mai tau da na kai gumba pot ama puthok ta su amana he ke khai gumba thingai gumba sum ba se sum ba devil khara le aduna sum ba mayam se karina phadage ha ba du le pa mayam he na khangbi ra bani discussion ji tawi channel hu mari gi discussion si ta yeng ba dai thaba amo ojari bani adu bu phaba ko ba dil le te ba he na khoi gi iran he le bani na akhoi gi matam da akhoi gi ahan si yam chera kan bam da saw pani na akhoi che kausal la kan da hai dui ne ba sinima minge dana namana ba ga seminar ba yaro aduga namana biga seminar ba su yaro akhoi na puga da bani yening ba hayu haina matam du english film ga se imphal to ke je ulami ko english film ga se yeng ban ta ya de kai gi noi da ne ke doi ba kai do ba se adolescence ki matam da kai matik chera kalame angang thing ni thamoi de chu gra ga di apha phatha khangoi na ui kai do re mobile hi lak pa da gi de angang puna ma ki loi na ba gyan ta re pi ngai de hona adu muthalo hai che ban na te ko principal khara de akhoi gi matam da di angang na thame ba aduna aina aigi period sida 19 kano da gina 50 ga 5 6 adai da gina ai hogi da ai class 1 to adai da gi sum aigi punsi se sum masak khara ningchang ba ka ningchang ba sini hui to yeri se adu matam du gi social structure se kai dawra mi ai cinema yang ba se as ma pe ma film sa ka ai na ngau ja ba ga le po ni mina kumari ka kumaba imai pe ma ai na kudom bi thilla ga pu halimi ko adu pubi adum ko akhoi gi baba sing ai gi mama sing adu moina yam lui tawrakpani na ko hai da lak tan ga yeng ga dia ba na te adu matam du da ne last course si da yeng e ba loi na ma college kum na ra ba school kum na ra ba kan da no mai jin khatta su tam de ba last course si da ga yeng e ba li sin ma che karin taw de akhoi cycle ma mam tong a chali matam du da akhoi karang phak lai adu matam du da ka du ya dre adu tong na de adu cycle ne ta si mai pe ma su kari ka tong gam no na akhoi cycle da ne amamang ba chat la ga ne cinema si yeng e ba kai de yeng e victory de yeng prata kwa si ko na la ka do ni victory ne prince ne si kha ken ni le ra mi che de imphal to kis da le pa ma bal da chabi do maming le de ma english film yeng a ne na aduna akhoi na ken na ta ten kama men nei na ma imphal ko le jai na ta ma kan da oja sing na di phatwe na ten kama men tu yeng yam phaja bani aduga akhoi gi related oi ba wadi ma su yaw bani oja wai khong gi oja da mun do na oi ba ma le mana taw ba adu ten kama men tu yeng ko adu na pas film adu man taw da na nupi mi ja ka se yam na che chen na kanam ta su lam hen na de hen ba khara su pharak ta ga dum tok nei ba adu ji yam che chen le kho chen le de khong na su salan dre kaim taw dre adu society se chum mami se yam ne image phata ba dong na taw yi ma si kari gi noi bu ahal laman gi thakshi kha si discipline se lorak ta ba aduga nat ki ahong ba si lak ba si da plak chen tha ga ga ne akhoi gi moral sin na le ho ra ga
ꯂꯥꯏꯔꯤꯛ ꯀꯥꯗꯤ ꯄꯣꯛꯏꯗ ꯍꯩꯕ ꯑꯍꯩꯕꯝꯅ ꯄꯣꯛꯏꯗ ꯍꯩꯕ ꯕ꯭ꯔꯦꯟ ꯑꯐꯕꯝꯅ ꯄꯪꯐꯥꯗ ꯐꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯛꯁꯇ꯭ꯔꯤꯝ ꯂꯥꯏꯟꯁꯤꯗ ꯆꯠꯅꯈꯤꯕꯗꯒꯤ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯄꯨꯊꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯩꯒꯤꯁꯦ ꯍꯥꯎꯐꯥꯔ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯂꯥꯟꯕꯅꯣ ꯑꯈꯪꯕꯁꯤꯡꯅꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯏꯕꯤꯔꯛꯎ ꯑꯗꯨ ꯂꯧꯖꯒꯦ ꯑꯗꯨꯒ ꯇꯧꯕꯇꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯇꯝ ꯑꯃꯗꯗꯤ MDUꯗ ꯂꯤꯂꯥ ꯌꯦꯡ ꯆꯠꯄ ꯍꯥꯏꯁꯦ ꯅꯨꯡꯗꯥꯡꯗ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯀꯩꯁꯨ ꯊꯧꯗꯣꯛꯇꯅꯒ ꯆꯠꯄ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯇꯣꯞ ꯂꯥꯏꯔꯤꯛ ꯐꯥꯎꯗꯣꯛꯑꯒ ꯑꯗꯨꯝ MDU ꯌꯧꯔꯦ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯊꯥꯕꯜꯒ ꯐꯔꯒꯗꯤ ꯑꯗꯨꯝ ꯃꯤꯅ ꯄꯤꯛ ꯊꯟꯅ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯄꯤꯛ ꯊꯟꯅ ꯑꯗꯨꯝ ꯐꯨꯅꯕ ꯂꯩꯇꯦ ꯑꯗꯒꯤ ꯀꯔꯤꯝꯇ ꯊꯣꯏꯅ ꯂꯩꯇꯕꯗꯤ ꯅꯠꯇꯦꯀꯣ ꯃꯔꯛꯇꯕꯨꯗꯤ ꯑꯗꯨꯝ ꯐꯨꯅꯕ ꯆꯩꯅꯕ ꯐꯠꯇꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯐꯕꯒ ꯐꯠꯇꯕꯒꯁꯦ ꯑꯐꯕꯅ ꯍꯦꯟꯕꯅ ꯐꯠꯇꯕꯅ ꯂꯥꯍꯠꯄ ꯉꯝꯗꯦ ꯍꯥꯏꯖꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯑꯝꯇ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏ ꯌꯥꯄꯣꯠꯇꯦ ꯃꯇꯝꯗꯨꯗꯒꯤ ꯐꯠꯇꯕ ꯍꯥꯏꯁꯦ ꯑꯐꯕ ꯂꯩꯔꯗꯤ ꯑꯐꯕ ꯂꯩꯔꯝꯃꯤꯁꯦ ꯐꯠꯇꯕ ꯂꯩꯗꯅ ꯐꯔꯝꯃꯤꯅꯦꯕ ꯑꯗꯨꯒ ꯐꯠꯇꯕꯁꯤꯁꯨ ꯑꯐꯕ ꯂꯩꯔꯝꯗꯅ ꯐꯠꯇ꯭ꯔꯤꯅꯤ ꯑꯗꯨꯒ ꯑꯐꯕꯁꯤꯁꯨ ꯑꯅꯤꯗꯨ ꯀꯩꯅꯣ ꯎꯜꯇꯥ ꯆꯠꯅꯔꯤꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯍꯟꯖꯅꯤꯡꯉꯤ ꯌꯥꯝ ꯄꯤꯁ ꯑꯣꯏꯕ ꯂꯥꯏꯐ ꯑꯃꯗꯤ ꯉꯁꯤꯗꯤ ꯑꯣꯏꯖꯗ꯭ꯔꯤꯗꯣꯀꯣ ꯉꯁꯤꯁꯦ ꯐꯔꯕꯣꯏ ꯅꯤꯡꯉꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯍꯦꯛꯇ ꯇꯥꯏ ꯅꯣꯡꯃꯩꯀꯥꯁꯦ ꯄꯪꯍꯣꯡꯗ ꯍꯣꯡꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯏꯁꯦ ꯉꯁꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯒꯤ ꯁꯨꯝ ꯋꯥ ꯂꯧꯔꯛꯇꯕ ꯑꯍꯟꯒꯤ ꯃꯇꯝꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯗꯨم ꯍꯥꯏꯅꯔꯕꯅꯤ ꯑꯍꯟꯁꯤꯡꯁꯤꯅ ꯍꯥꯏꯕꯒꯁꯤ ꯇꯥꯅꯤꯡꯉꯛꯇꯕꯒꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯒꯤꯗꯤ ꯍꯧꯔꯕꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯃꯇꯝꯗꯨꯒꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯄꯨꯝꯅꯃꯛ ꯐꯝꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯔꯁꯤ ꯑꯃꯅ ꯑꯃ ꯇꯧꯕꯗ ꯊꯥꯒꯠꯄꯁꯦ ꯑꯉꯥꯡꯁꯨ ꯆꯩꯕꯤꯕ ꯑꯗꯒꯤ ꯍꯟꯊꯅ ꯉꯥꯡꯕꯤꯕ ꯀꯩꯗꯧꯕꯁꯦ ꯇꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯃꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯃꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯦ ꯈꯔ ꯍꯦꯟꯅ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯑꯃꯅ ꯇꯧꯕꯗ ꯑꯃꯅ ꯍꯩꯊꯤꯕꯁꯦ ꯈꯔ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯊꯝꯖꯩ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯍꯥꯛꯅ ꯃꯇꯥꯡꯁꯤꯗ ꯑꯗꯨꯕꯨ ꯊꯤꯌꯦꯇꯔꯒꯤꯁꯤꯗꯤ ꯑꯩꯍꯥꯛꯅ ꯑꯉꯥꯡꯁꯤꯡꯅꯁꯨ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯇꯝꯕꯅꯤꯅ ꯑꯩꯍꯥꯛ ꯑꯩ ꯁꯤꯗ ꯂꯩꯕ ꯃꯇꯝꯁꯦ ꯃꯁꯤꯒꯤ ꯄꯥꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯊꯤꯌꯦꯇꯔꯒꯤꯁꯦ ꯈꯔ ꯀꯨꯞꯁꯟꯅ ꯁꯣꯔꯣꯛꯈꯥꯏꯕꯝꯒꯤ ꯑꯊꯣꯛꯄꯝ ꯗꯥꯛꯇꯔ ꯑꯊꯣꯛꯄꯝ ꯈꯣꯜꯆꯟꯗ꯭ꯔꯅ ꯏꯔꯤꯕ ꯁꯤꯃꯁꯨ ꯑꯩꯅ ꯂꯣꯏꯅꯕ ꯁꯨꯝ ꯃꯊꯪ ꯄꯥꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯊꯤꯌꯦꯇꯔꯒꯤ ꯋꯥꯔꯣꯜ ꯍꯥꯏꯁꯦ ꯑꯣꯖꯥꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯁꯤ ꯈꯛꯇꯪꯒ ꯍꯥꯏꯖꯔꯝꯒꯦꯀꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯄꯣꯛꯅꯐꯝꯗꯅꯦ ꯑꯣꯖꯥꯅ ꯐꯣꯡꯈ꯭ꯔꯕ ꯉꯥꯛꯇꯅꯦꯕ ꯀꯃꯥꯏꯅ ꯐꯣꯡꯉꯤꯅꯣꯅ ꯍꯥꯏꯕꯕꯨꯅꯦ ꯔꯥꯏꯇꯔꯁꯤꯡꯒꯤ ꯃꯌꯨꯝꯗꯅꯦ ꯑꯣꯖꯥꯁꯦ ꯆꯠꯂꯦꯕꯀꯣ ꯑꯣꯖꯥ ꯀꯔꯤꯝꯇ ꯑꯣꯖꯥꯅ ꯉꯁꯤ ꯐꯥꯎꯕꯗꯀꯣ ꯃꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯌꯥꯝ ꯐꯖꯕ ꯌꯨꯝꯒ ꯂꯩꯅꯤꯡꯗ꯭ꯔꯥ ꯒꯥꯔꯤꯒꯁꯦ ꯇꯣꯡꯅꯤꯡꯗ꯭ꯔꯥ ꯑꯩꯈꯣꯏ ꯍꯅꯨꯕꯤ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯐꯥꯎꯕꯅꯦ ꯑꯗꯨ ꯑꯣꯖꯥꯅ ꯉꯁꯤ ꯐꯥꯎꯕꯅꯦ ꯑꯣꯖꯥꯒꯤ ꯂꯩꯅꯕ ꯌꯨꯝꯗꯣ ꯑꯃꯨꯛꯇ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯊꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯅꯔꯤꯕꯁꯦ ꯑꯣꯖꯥꯅ ꯀꯔꯤꯝꯇ ꯄꯥꯝꯗꯦꯕ ꯑꯣꯖꯥꯅ ꯁꯥꯍꯤꯇ꯭ꯌꯁꯦ ꯁꯤꯗ ꯊꯋꯥꯏꯁꯦ ꯀꯠꯊꯣꯛꯑꯦꯕ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯕꯥꯔꯗꯦ ꯈꯨꯗꯤꯡꯃꯛꯀꯤꯅꯦ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯅꯤ ꯑꯗꯨ ꯃꯁꯤꯒꯤ ꯊꯤꯌꯦꯇꯔꯒꯤ ꯀꯩꯅꯣ ꯐꯦꯁꯇꯤꯚꯦꯜꯒꯁꯦ ꯃꯥꯅ ꯇꯧꯕ ꯄꯥꯝꯕ ꯑꯗꯨꯒ ꯃꯥꯏ ꯂꯣꯏꯅꯃꯛ ꯁꯤꯗ ꯏꯔꯤꯕꯁꯦ ꯅꯨꯄꯤꯒꯤ ꯁꯛꯇꯤ ꯀꯥꯏꯅ ꯏꯔꯤꯕ ꯑꯗꯒꯤ ꯊꯤꯌꯦꯇꯔꯒꯤ ꯋꯥꯡꯃꯒꯤ ꯊꯤꯌꯦꯇꯔ ꯑꯃ ꯀꯂꯥꯈꯦꯇ꯭ꯔꯒꯤ ꯃꯤꯒꯤ ꯁꯥꯔꯪꯒ ꯍꯥꯏꯔꯤꯕ ꯁꯥꯕꯤꯇ꯭ꯔꯤ ꯗꯦꯕꯤ ꯃꯅꯤꯄꯨꯔꯒꯤ ꯇꯥꯡꯂꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯀꯥꯏꯁꯤ ꯁꯥꯕꯤꯇ꯭ꯔꯤ ꯗꯦꯕꯤꯁꯤꯗ ꯑꯣꯖꯥꯅ ꯆꯠꯂꯒ ꯍꯪꯉꯨꯔꯀꯥꯟꯗ ꯏꯊꯣꯔꯛꯄ ꯉꯥꯛꯇꯅꯦꯕ ꯃꯁꯤꯗꯤ ꯃꯅꯤꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯍꯧꯔꯒꯗꯕꯅꯤ ꯑꯗꯨꯅ ꯇꯣꯡꯕ꯭ꯔꯥꯅ ꯅꯣꯡꯒꯥꯈꯤꯕꯗ ꯑꯍꯥꯟꯕ ꯆꯍꯤꯒꯤ ꯄꯥꯂꯣꯟ ꯇꯞꯇꯥ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯀꯥꯏꯅ ꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣꯖꯥꯅ ꯁꯦ ꯄꯣꯛꯅꯐꯝꯗ ꯆꯍꯤ ꯀꯌꯥ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣ ꯄꯣꯛꯅꯐꯝꯗ ꯐꯣꯡꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃꯁꯨ ꯑꯣꯖꯥꯁꯦ ꯍꯛꯆꯥꯡ ꯉꯝꯃꯝꯗꯗꯅ ꯑꯩꯅ ꯃꯥꯁꯇꯔ ꯇꯝꯃꯤꯉꯩꯗꯔ ꯑꯩ ꯀꯥꯎꯔꯦ ꯅꯨꯃꯤꯠꯇꯣ ꯊꯛ ꯅꯤꯛꯄ ꯐꯤꯚꯔꯁꯦ ꯑꯗꯨꯒ ꯄꯣꯛꯅꯐꯝꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯔꯤꯛ ꯍꯌꯦꯡ ꯐꯣꯡꯅꯕꯁꯦ ꯄꯤꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯔꯣꯖ ꯅꯪ ꯂꯥꯛꯄꯁꯤ ꯌꯥꯝ ꯐꯔꯦ ꯑꯩ ꯂꯥꯏꯍꯧꯅ ꯍꯧꯒꯠ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯥꯡꯈꯟ ꯃꯅꯨꯡꯗ ꯍꯥꯏꯔꯛꯀꯦ ꯅꯪ ꯈꯔ ꯏꯔꯒ ꯄꯣꯛꯅꯐꯝꯗ ꯈꯔ ꯄꯤꯔꯝꯃꯨ ꯀꯥꯏꯅ ꯑꯩ ꯄꯤꯕꯁꯨ ꯌꯥꯎꯋꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯠꯊꯣꯛꯄ ꯑꯣꯖꯥꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯑꯩꯅ ꯈꯪꯅꯖꯩ ꯑꯩꯈꯣꯏꯕꯨ ꯒꯥꯏꯗ ꯇꯧꯕꯤꯔꯛꯑꯦꯅ ꯍꯥꯏꯖꯕꯒꯤ ꯋꯥ ꯅꯠꯇꯦ
ꯑꯇꯥꯡꯕꯅꯤ ꯍꯥꯏꯅ ꯊꯝꯖꯔꯒ ꯑꯩ ꯉꯁꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯏꯔꯒ ꯊꯝꯕꯤꯔꯝꯃꯨ ꯈꯦꯇꯔꯒꯤ ꯃꯔꯝꯁꯤꯗ ꯈꯤꯇꯪ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯖꯟꯕꯁꯨ ꯍꯧꯖꯤꯛꯀꯤ ꯁꯥꯇ꯭ꯔꯁꯨ ꯌꯥꯝ ꯌꯥꯎꯕꯅꯤ ꯑꯦꯝꯑꯦꯒ ꯇꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯃꯤꯡꯒꯗꯤ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ ꯈꯨꯗꯛꯇ ꯍꯥꯏꯕ ꯆꯤꯟꯐꯥ ꯄꯨꯔꯝꯃꯕꯅꯤ ꯃꯣꯏ ꯑꯩꯒꯤ ꯁꯦꯃꯤꯅꯥꯔꯒ ꯆꯠꯄꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯁ꯭ꯄꯤꯁꯦꯜꯂꯤ ꯐꯣꯔ ꯗ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯈꯪꯕꯗ ꯀꯥꯟꯅꯗꯕ ꯑꯝꯇ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯏꯃꯥꯅ ꯂꯥꯏꯔꯤꯛ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯑꯩ ꯂꯥꯏꯔꯤꯛ ꯑꯝꯇꯪ ꯎꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤ ꯏꯃꯥꯅ ꯐꯤꯆꯔ ꯇꯧꯖꯔꯤꯕꯁꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯝꯇꯪ ꯌꯦꯡꯈꯠꯄꯤꯌꯨ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛꯁꯤꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯊꯤꯌꯦꯇꯔ ꯍꯧꯗꯣꯛꯄꯤꯔꯝꯕ ꯑꯩꯈꯣꯏ ꯄꯥꯏꯑꯣꯅꯤꯌꯔ ꯑꯣꯏꯕꯤꯔꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯣꯟꯗꯦꯠꯁꯤꯡꯒꯤ ꯃꯔꯝꯗ ꯑꯊꯣꯛꯄꯝ ꯗꯣꯛꯇꯔ ꯑꯊꯣꯛꯄꯝ ꯀꯨꯜꯆꯟꯗ꯭ꯔꯅ ꯏꯕꯤꯕ ꯂꯥꯏꯔꯤꯛꯇꯨꯅꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯝꯇꯪ ꯌꯦꯡꯈꯠꯄꯤꯌꯨ ꯑꯗꯒꯤ ꯁꯦꯀꯦꯟꯗ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯇꯣꯝꯕꯤꯅ ꯏꯕꯤꯕ ꯃꯅꯤꯄꯨꯔ ꯊꯤꯌꯦꯇꯔꯒꯤ ꯃꯔꯝꯗ ꯃꯁꯤꯗꯅ ꯑꯩꯈꯣꯏꯅ ꯀꯕꯔ ꯇꯧꯖꯈꯤꯕꯁꯤ ꯈꯣꯡꯗ꯭ꯔꯥꯝ ꯙꯅ ꯆꯟꯗ꯭ꯔ ꯃꯥꯒꯤ ꯃꯔꯝꯗ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯨ ꯏꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯅ ꯄꯥꯕꯨꯡꯒꯤ ꯄꯤꯛꯆꯔꯅꯤ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔꯁꯤ ꯌꯦꯛꯑꯒꯁꯨ ꯑꯝꯇꯪ ꯑꯩ ꯐꯣꯀꯁ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯤꯌꯦꯇꯔꯁꯦ ꯉꯁꯥꯏ ꯑꯩꯅꯁꯨ ꯄꯟꯖꯈ꯭ꯔꯦ ꯑꯩ ꯏꯁꯥꯃꯛꯅꯗꯤ ꯑꯩꯈꯣꯏ ꯀꯣꯟꯐ꯭ꯂꯤꯛꯇ ꯆꯥꯎꯖꯔꯛꯄ ꯏꯁꯥꯃꯛꯅꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯤꯌꯦꯇꯔꯁꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯧꯕ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯑꯩꯈꯣꯏ ꯌꯥꯎꯖꯔꯛꯇ꯭ꯔꯦ ꯑꯩ ꯏꯁꯥꯃꯛꯅ ꯑꯗꯨꯕꯨ ꯑꯩꯅ ꯏꯟꯇꯔꯅꯦꯠꯇ ꯌꯦꯡꯈꯠꯄ ꯀꯥꯟꯗ ꯃꯁꯤꯒꯤ ꯄꯦꯖꯁꯦ ꯃꯣꯔ ꯗꯦꯟ ꯗ ꯐ꯭ꯔꯦꯝ ꯍꯥꯏꯕ ꯅꯤꯀꯤ ꯆꯟꯗꯟꯒꯤ ꯄꯦꯖꯅꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯇꯤ ꯈꯣꯡꯅꯥꯡ ꯍꯥꯏꯅ ꯏꯃꯥꯅ ꯉꯁꯥꯏ ꯔꯦꯐꯔ ꯇꯧꯈꯤꯕ ꯄ꯭ꯂꯦꯁꯦ ꯁꯇꯤ ꯈꯣꯡꯅꯥꯡ ꯔꯤꯇꯟ ꯕꯥꯏ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯂꯤꯠ ꯁꯤꯡ ꯅꯥꯇ꯭ꯌꯔꯠꯅ ꯗ ꯁ꯭ꯇꯥꯜꯋꯥꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯊꯤꯌꯦꯇꯔ ꯃꯁꯤꯒꯤ ꯄ꯭ꯂꯦꯁꯦ 1931ꯗꯅꯤ ꯏꯝꯐꯥꯜꯗ ꯁꯥꯟꯅꯈꯤꯕ ꯄ꯭ꯂꯦꯅꯤ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯂꯦꯁꯦ 2022 ꯖꯨꯟ ꯇꯥꯡ 5ꯗꯅꯦ ꯑꯃꯨꯛꯀ 138th birth anniversary of the writer ꯃꯁꯤꯗ ꯄ꯭ꯂꯦ ꯇꯧꯕꯤꯈꯤ ꯑꯗꯨꯒ ꯄ꯭ꯂꯦꯁꯤ ꯄꯤ ꯖꯨꯒꯣꯜ ꯆꯟꯗ꯭ꯔ ꯁꯔꯃꯅ ꯗꯥꯏꯔꯦꯛ ꯇꯧꯕꯤꯕꯀꯥꯟꯗ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯅ ꯁꯥꯟꯅꯈꯤ ꯍꯥꯏ ꯃꯁꯤꯒꯤ ꯄꯤꯛꯆꯔꯁꯤ ꯎꯕꯗ ꯑꯩꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯄꯤꯛꯆꯔꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯅꯤꯀꯤ ꯆꯟꯗꯟꯅ ꯃꯁꯤꯒꯤ ꯄꯤꯛꯆꯔꯁꯤ ꯍꯥꯞꯀꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯔꯤꯆ ꯑꯣꯏꯔꯕ ꯗ꯭ꯔꯥꯃꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯂꯩꯔꯤ ꯏꯔꯥꯡ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯔꯤꯆꯅꯦꯁ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯤꯅ ꯁꯣꯛꯂꯛꯄꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯂꯚꯔ ꯃꯌꯥꯝꯅ ꯃꯁꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯔꯦꯖꯤꯂꯤꯌꯦꯟꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗꯒꯤ ꯊꯣꯛꯄꯤꯔꯛꯏꯕꯁꯦ ꯃꯁꯤꯒꯤ ꯄꯤꯛꯆꯔꯁꯦ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯁ꯭ꯀꯦꯟ ꯇꯧꯖꯔꯛꯀꯦ ꯁꯣꯝꯒꯤꯁꯦ ꯌꯥꯝ ꯃꯝꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯤꯛꯆꯔꯁꯤꯗ ꯗ꯭ꯔꯥꯃꯥꯗꯨꯗ ꯌꯥꯎꯕ ꯄꯤꯛꯆꯔꯁꯤ ꯐꯣꯇꯣ ꯑꯣꯏꯅ ꯑꯣꯏꯕꯅꯤ ꯃꯁꯤ ꯎꯕꯗ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯏ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯁꯦꯠꯂꯀꯥꯟꯗ ꯇꯧꯕꯁꯤ 1931ꯗ ꯇꯧꯕꯗ ꯑꯃꯨꯛ ꯔꯤꯄ꯭ꯂꯦ ꯇꯧꯋꯦ ꯍꯥꯏꯁꯤꯗ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯁꯦꯠꯈꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯃꯤ ꯇꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯄꯨꯝꯅꯃꯛꯅ ꯑꯗꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯗ ꯁꯤꯒꯨꯝꯕ ꯄ꯭ꯂꯦꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯋꯤꯁ ꯇꯧꯖꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯅ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯦꯖꯁꯤꯗ ꯆꯠꯄꯤꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯖꯇ ꯁꯦꯌꯔ ꯇꯧꯖꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯏꯃꯥ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯨꯊꯣꯛꯆꯔꯛꯀꯦ
dagi ako'y yengbiliba ngasigi yengbiliba pumnamakpu comment pibirakpasingi oina pathokjage yam thunakta pathokjarake ako'ina yamna kay haidara haizadana present tawjabasida adomna ako'igi literature Manipuri Library of Manipur ki program asida adom lengdana yengibagidamata ako'y miyam paminaba ako'y miyam khaminaba gidamata haidara yamna nungaijay Laiden lakpam ibetoina kurumjari ojabu haina hebirai khairapam buddha singana imam adi chechebu ya kharaba sida kurumjari Delhi dagi yengili Lenin Laishamna kuirabagi matungda ima iche ubada kayada penjar riba haina Lenin yamna nisine ibirai Tampa Devi na kurumjari ojamadi ibemabu haina ibirai Laisham Ramalana yakhaba Koro numit oiminarasi maidema madi inau ibema haina yamna nisine ibirai Ningthau khumjam satyajit na sukhumjari haina ibirai ai hujuje apagi kopunggi maramda akoina aina request tawjarakanda ngaizari akoigi session si sumaida udana akoi manipurgi damakta letiba akoi kau danaba haida tare ko akoi meyamse akoigi long manipurdagi irangi matamda chakhiba pandala kamtrakanda akoi manipurgi maramda yamna khangdabase Music akoina who is who in Manipur kaina akoina kau oida akoigi ziki ngasi parbikriba drama ki matamda dagi khambathui bihanba ingmeste ibilamai gali pawong tampina adumai tawdana akoina yamna haidana tigatjaba taraw lamna haibirak yani akoy session tawsi kaina haibirak kidamakta han kurumjari session kidamakta ingaijari Dagi yamna siba Purnami Verma, thank you for watching. Masi Kerala dagi ni ado masi koi Manipuri ki sai na maina comment ama ibirai. Thank you so much for Purnami Verma. I will definitely check out your songs and thank you for your interest about Manipur and learning the language. Aduna akoina akoigi show singsi Maitelon the tawjabani adugo anawbo ina akoina English ki series ama soidana tawjage haina khanjari sumain tawdana akoina akoigi Manipur ki yamna phasaraba culture aduga akoigi khanba wakhansisu mayamda khanghanaba kidamakta English da particularly akoina handaki conflicts ki maramda su focus tawakanda akoigi Manipur ki oiba thoughts si India amadi internationally thamanba nganabagidamata maduki program amasu sinja bani adubu akoigi maitelongi program sidas akoigi Kerala dagi Purnami Verma na yumbirapasi yam thagachari matang ngasi giti program asi loisinjarage namaku kurumjari matangi program da so ida namna yengirau ima kusu kurumjari ai hang na su tabi ba khwai khibipu kong no jari kurum jari bakti kachari